ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯗꯨ ꯍꯪꯆꯤꯠ ꯂꯥꯡꯅꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯉꯥꯎꯖꯕ ꯗꯣꯖꯣꯗꯨꯁꯨ ꯀꯐꯣꯏꯗꯨ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯌꯣꯝꯗꯨꯅ ꯆꯥꯔꯤ꯫ ꯗꯣꯖꯣ ꯏꯕꯣ, ꯅꯪꯁꯤ ꯉꯥꯛꯇ ꯂꯦꯞꯇꯦꯗꯀꯣ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯕꯨ ꯆꯥꯏꯗꯨꯅꯇ ꯂꯩꯍꯧꯕꯅꯤ ꯅꯆꯤꯟꯗꯣ꯫ ꯅꯠꯇꯦ, ꯅꯈꯗꯥꯡꯗꯨꯕꯨ ꯆꯣꯛꯊꯗ꯭ꯔꯤꯕ ꯍꯥꯏꯃꯤ ꯅꯪꯕꯣ꯫ ꯍꯥꯏꯔꯛꯄꯅꯤ ꯈꯣꯝꯕꯅ ꯗꯣꯖꯣ ꯃꯥꯅ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯂꯤꯕꯗꯨ ꯌꯦꯡꯂꯒ꯫ ꯑꯄꯪꯕ ꯗꯣꯖꯣꯗꯨꯁꯨ ꯁꯥꯏꯅ ꯁꯥꯏꯅꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯏꯌꯥꯝꯕ, ꯌꯥꯝ ꯍꯥꯎꯋꯦ, ꯅꯪꯁꯨ ꯆꯥꯎꯗꯅꯁꯦ, ꯈꯨꯠꯊꯨꯝ ꯑꯃꯅꯤ꯫ ꯗꯣꯖꯣ, ꯅꯌꯥꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯔꯤꯉꯩꯗꯅꯦ ꯋꯥ ꯉꯥꯡꯒꯅꯨ꯫ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯈꯨꯠꯊꯨꯝ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯅꯇꯤꯟ ꯆꯥꯈꯣꯝꯕ ꯆꯣꯡꯉꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯗꯣꯖꯣ ꯃꯆꯤꯟꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯌꯥꯝꯕ, ꯁꯥꯎ ꯌꯥꯗꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯀꯐꯣꯏꯁꯦ, ꯆꯥꯎꯁꯤ ꯏꯌꯥꯝꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯐꯣꯏꯗꯣ ꯈꯨꯟꯅꯥꯏꯒꯤ ꯈꯨꯠꯁꯤꯟ ꯅꯠꯇꯦ꯫ ꯅꯪ ꯎꯕꯗ ꯌꯥꯒꯁꯦ ꯂꯣꯏ ꯀꯨꯝꯃꯦ꯫ ꯅꯪ ꯂꯣꯏ ꯆꯥꯖꯔꯣ꯫ ꯂꯣꯏꯅ ꯆꯥꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯖꯣꯗꯣ ꯍꯔꯥꯎꯅ ꯃꯗꯣꯝ ꯑꯁꯨꯝ ꯍꯥꯏꯖꯔꯤ꯫ ꯍꯣꯏꯗ, ꯏꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯂꯣꯏꯅ ꯍꯦꯛ ꯉꯝꯁꯤꯜꯂꯒꯦꯗ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯣꯏꯃꯨ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯖꯣ, ꯅꯪꯕꯨ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣ꯫ ꯁꯕꯥꯟꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯀꯣꯛꯅꯤꯅ ꯄꯤꯇ꯭ꯔꯨꯛ ꯄꯤ, ꯑꯗꯨꯒ ꯅꯈꯌꯥꯠꯇꯨꯅ ꯂꯥꯎꯔꯤꯗꯤ꯫ ꯅꯨꯄꯤ ꯐꯪꯂꯔꯣꯏꯅꯦꯕꯣ ꯅꯪꯕꯣ꯫ ꯗꯣꯖꯣꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯃꯨ ꯂꯩꯁꯪꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ ꯗꯣꯖꯣ ꯏꯕꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯆꯥꯗꯣ ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯁꯥꯃꯨ ꯑꯉꯧ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ, ꯁꯥꯃꯨ ꯑꯉꯧꯕꯗꯣ꯫ ꯈꯣꯏꯃꯨꯅ, ꯑꯗꯨꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯥꯏ ꯃꯆꯤꯟꯁꯦ ꯆꯠꯅꯤꯡꯗꯨꯅꯇ ꯂꯩꯕꯁꯤꯕꯣ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯤꯕ꯫ ꯃꯤꯡꯗꯥꯃꯛꯅ ꯗꯣꯖꯣ ꯀꯥꯏꯅ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯥꯅ ꯊꯣꯟꯕꯤꯔꯤꯅꯤ ꯀꯩꯅꯣ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯡꯅꯦꯅ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯊꯣꯜꯂꯤꯅꯤ꯫ ꯅꯨꯡꯁꯤ꯫ ꯏꯃꯥꯒꯤꯕꯨꯗꯤ ꯃꯤꯡꯗꯣ ꯅꯨꯡꯁꯤꯕ, ꯑꯗꯣ ꯃꯤꯅ ꯇꯥꯕꯗꯗꯤ ꯁꯥꯗꯒ ꯊꯣꯟꯗꯧꯕ ꯃꯤꯡ ꯍꯦꯛ ꯃꯥꯟꯕ ꯅꯪꯒꯤ ꯃꯤꯡꯗꯣ꯫ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨ ꯂꯩꯁꯪ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯗ, ꯅꯣꯏꯁꯅꯨꯗ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯑꯃꯀꯣꯛ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯖꯔꯒꯦꯗ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯀꯩꯅꯣ꯫ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪ, ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦꯅꯦ, ꯁꯛ ꯐꯖꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨꯅꯦ ꯍꯥꯏꯔꯤꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯒ ꯑꯩꯒ ꯈꯪꯉꯦꯗꯅ꯫ ꯈꯣꯏꯃꯨꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨ ꯂꯩꯁꯪꯁꯨ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯗ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯩ ꯃꯑꯣꯡꯗ꯫ ꯃꯤ ꯑꯩꯗꯤ ꯁꯣꯝꯗ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯀꯅꯥꯝ ꯀꯣꯏꯗꯕꯩ ꯋꯥꯅꯤ꯫ ꯀꯣꯏꯅꯁꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯋꯥꯠꯇꯦ ꯀꯩꯅꯣ꯫ ꯑꯩꯒꯤ ꯄꯥꯈꯣꯡ ꯈꯔꯥꯡꯅ ꯉꯥꯏꯖꯕꯤ ꯂꯩꯁꯥꯕꯤ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯣ, ꯀꯣꯛꯊꯣꯡ ꯑꯃ ꯍꯥꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯇꯥꯃꯨꯕꯤꯒ ꯃꯅꯤꯡꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯌꯥꯏꯃꯕꯤꯗꯨꯒꯔꯣ? ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯇꯥꯃꯨꯕꯤꯅꯗꯤ ꯈꯔ ꯐꯗꯣꯏ ꯃꯥꯜꯂꯦ꯫ ꯅꯪꯒ ꯀꯨꯆꯨꯁꯨ ꯃꯥꯟꯅꯕ, ꯑꯗꯨꯒ ꯌꯥꯏꯝꯕꯤ ꯑꯉꯥꯎꯕꯤꯗꯨꯗꯤ ꯇꯜꯂꯤꯀꯣ, ꯁꯣꯅꯣ ꯐꯖꯅ ꯆꯨꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯗ ꯅꯈ꯭ꯋꯥꯡꯗꯒ ꯌꯥꯜꯂꯒ ꯑꯗꯨꯝ ꯇꯥꯟꯅꯗꯥꯏ ꯃꯥꯗꯤ꯫ ꯆꯤꯟꯅ ꯃꯄꯥꯜꯂꯤ ꯀꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯤꯅꯦ꯫ ꯍꯣ, ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯌꯥꯝ ꯃꯨꯛꯆ ꯁꯥꯏꯗꯣ, ꯍꯌꯦꯡ ꯅꯌꯨꯝꯗ ꯄꯥꯜꯂꯒ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯗꯅꯦ ꯁꯛꯇꯨꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯇꯝꯗꯨꯗꯇ ꯁꯦꯜꯒꯤ ꯃꯒꯨꯜꯁꯦ ꯈꯪꯂꯛꯀꯗꯧꯅꯤ꯫ ꯏꯇꯥꯎ, ꯌꯨꯝ ꯄꯥꯟꯕꯗꯣ ꯁꯛ ꯊꯤꯃꯜꯂꯗꯤ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯟꯕ ꯐꯪꯗꯣꯏꯅꯣꯅꯦ? ꯏꯇꯥꯎꯒꯤ ꯁꯛꯇꯨꯗ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯛꯀꯗꯧ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯏꯊꯥ ꯊꯥꯖꯗꯦꯕꯣ꯫ ꯏꯇꯥꯎꯒꯤ ꯀꯨꯆꯨꯗꯨꯕꯨ ꯃꯨꯕ ꯈꯛꯇ ꯅꯠꯇꯕꯤ ꯁꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ꯫ ꯐꯅꯕꯨ ꯆꯥꯟꯅꯅ ꯊꯣꯜꯂꯤ ꯃꯤꯡꯗꯣ, ꯑꯃꯨ ꯂꯩꯁꯪ ꯀꯥꯏꯅ꯫ ꯃꯤꯡꯗꯨꯇꯪ ꯇꯥꯕꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯥꯏꯗꯨꯅ ꯆꯦꯟꯕꯗꯣ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩꯕꯨꯗꯤ ꯃꯨꯁꯨꯛ ꯃꯨꯔꯦ, ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯔꯣꯏꯕ꯫ ꯑꯗꯣ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦ? ꯅꯨꯄꯤ ꯃꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯏꯔꯤꯗꯨꯕꯣ? ꯅꯊꯃꯣꯏ ꯁꯦꯡꯗꯕ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯂꯣꯏꯕꯣ꯫ ꯑꯩꯗꯔꯣ ꯁꯦꯡꯗ꯭ꯔꯤꯁꯦ? ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯅꯨꯄꯤ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤ, ꯑꯗꯩ
ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯆꯤꯟꯗ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯣꯏꯈ꯭ꯔꯕꯣ ꯍꯥ ꯅꯪꯗꯤ ꯈ꯭ꯋꯥꯏ ꯐꯠꯇ꯭ꯔꯤꯁꯤ ꯅꯨꯄꯤ ꯃꯔꯤꯕꯨ ꯀꯣꯏꯕꯣ ꯅꯨꯄꯤ ꯃꯔꯤ ꯀꯣꯏꯕꯣ ꯀꯔꯤ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯗꯅ ꯅꯨꯄꯤ ꯐꯪꯗꯕ ꯀꯁꯤ ꯂꯩꯃꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯔꯩꯔꯣꯝꯗ ꯂꯥꯛꯄꯗꯨꯗ ꯈꯣꯝꯕꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯅꯤꯃꯛ ꯍꯥꯏꯅꯔꯤꯁꯤꯡꯗꯣ ꯇꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯇꯣ ꯂꯣꯏꯅ ꯁꯣꯏꯔꯦ ꯈꯣꯝꯕꯅ ꯃꯔꯩꯗꯨ ꯑꯁꯨꯝ ꯁꯥꯡꯊꯔꯛꯂꯕꯗꯤ ꯈꯟꯅꯔꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯈꯥꯝꯗꯣꯔꯛꯄꯅꯤ ꯈꯣꯏꯃꯨꯗꯨ ꯈꯣꯝꯕꯗ ꯃꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯈꯣꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯕ ꯈꯣꯝꯕ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯦꯜꯗꯕꯨ ꯃꯤꯍꯧꯔꯒꯅꯦ ꯃꯤꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯨꯄꯤꯗꯨꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕꯤꯗꯤ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦꯕ ꯃꯤꯠ ꯍꯔꯥꯎ ꯌꯥ ꯍꯔꯥꯎ ꯂꯩꯔꯛꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯀꯗꯕꯗꯤ ꯃꯥꯟꯗꯦ ꯑꯃꯨ ꯂꯩꯁꯪꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯈꯣꯝꯕꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯈꯣꯝꯕ ꯃꯃꯥꯏꯒꯗꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇꯗ ꯃꯃꯤꯠ ꯍꯟꯅꯐꯥꯎ ꯌꯦꯡꯗꯕ ꯑꯗꯒꯤ ꯑꯩꯕꯨ ꯁꯛ ꯊꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯕ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯊꯤꯗꯕ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯖꯕꯤꯕ ꯑꯗꯩꯗꯤ ꯑꯅꯦꯝ ꯑꯋꯥꯡ ꯊꯥꯛ ꯈꯥꯏꯗꯕ ꯑꯩꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯐꯨꯕꯤꯔꯕꯁꯨ ꯃꯇꯝ ꯇꯨꯃꯤꯟ ꯈꯥꯡꯖꯕ ꯑꯗꯨꯒ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯕ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯇꯕ ꯑꯩꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕ ꯑꯗꯩꯗꯤ ꯌꯥꯔꯦ ꯇꯣꯛ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯛꯇꯤ ꯊꯤꯔꯨ ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨꯝꯕ ꯅꯨꯄꯤ ꯂꯩꯇꯦ ꯀꯩꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯂꯩꯒꯅꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪ ꯇꯥꯅꯤꯡꯗ꯭ꯔ ꯍꯥꯏꯕꯒꯨꯝ ꯃꯅꯥꯀꯣꯡꯒꯗ ꯍꯣꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯂꯩꯕꯗꯣ ꯁꯅꯥꯒ ꯊꯥꯗꯣꯏꯒꯗꯣ ꯑꯗꯣ ꯊꯥꯗꯣꯏꯗꯣ ꯈꯨꯟꯊꯛꯀꯤ ꯂꯥꯏꯔ ꯂꯨꯈ꯭ꯔꯥ ꯃꯆꯥ ꯑꯃꯒ ꯀꯣꯏꯅꯔꯤ ꯃꯥꯜꯂꯦꯅꯦ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯖꯤꯟꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯍꯦꯛ ꯎꯅꯕ ꯊꯦꯡꯅꯩ ꯈꯣꯝꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯂꯥꯏꯔ ꯁꯨꯗꯅꯕ ꯀꯅꯥꯒꯅꯣ ꯃꯥꯒ ꯅꯨꯡꯁꯤꯅꯩꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯋꯥꯅꯕ ꯈꯪꯅꯤ ꯃꯥ ꯉꯁꯤ ꯇꯣꯛꯌꯦꯡꯀꯣ ꯃꯥ ꯉꯁꯤ ꯈꯣꯏꯃꯨꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯣꯝꯕ ꯁꯅꯥꯗꯨꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯍꯣꯟꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤ ꯏꯇꯥꯎ ꯇꯨꯔꯦꯜ ꯀꯪꯀꯩ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯥ ꯄꯔꯦꯡ ꯎꯅꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯈꯣꯏꯃꯨꯒꯤ ꯋꯥꯐꯝꯗꯨꯗ ꯈꯣꯝꯕꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔ ꯈꯨꯝꯃꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯇꯧꯖꯁꯅꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯐꯕ ꯀꯅꯥ ꯑꯃ ꯈꯟꯖꯕ ꯑꯣꯏꯔꯤꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ ꯑꯐꯕ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯈꯟꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯗꯣ ꯑꯃꯨ ꯂꯩꯁꯪꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯦ ꯕꯤꯅꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯕꯥꯏ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯝꯇ ꯐꯪꯖꯔꯗꯤ ꯐꯈ꯭ꯔꯗꯧꯅꯤ ꯏꯆꯦꯗꯣ ꯀꯨꯏꯔꯦ ꯂꯩꯁꯥꯔꯤꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯂꯩꯖꯈꯤꯕꯗꯣ ꯑꯩꯗꯤ ꯄꯥꯝꯂꯤꯕꯅꯤ ꯈꯣꯏꯃꯨꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯅꯍꯥꯟ ꯑꯩꯒꯤ ꯏꯆꯜꯗꯣ ꯃꯥꯅ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯏꯆꯜꯗꯣ ꯆꯥꯛꯀ ꯆꯥꯗꯗꯅ ꯑꯗꯩ ꯑꯩꯁꯨ ꯏ ꯀꯥꯔꯤ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯆꯠꯂꯒ ꯍꯦꯛꯇ ꯐꯨꯊꯔꯨꯕꯅꯤꯗꯅ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯩꯁꯨ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯆꯪꯂꯒ ꯅꯦꯠꯄꯅꯤꯗꯅ ꯐꯖꯅ ꯅꯥꯔꯝꯅꯤ ꯅꯨꯄꯥꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯉꯛꯄꯅꯦ ꯑꯍꯨꯝꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯥ ꯃꯁꯥꯅ ꯃꯤꯒꯤ ꯃꯆꯦ ꯃꯆꯜꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯛꯂꯕ ꯀꯥꯟꯗꯗꯤ ꯑꯔꯥꯟꯕꯅꯤ ꯈꯜꯂꯤꯕꯣꯏ ꯅꯨꯄꯤ ꯃꯔꯤ ꯀꯣꯏꯔꯤꯕ ꯈꯣꯏꯃꯨꯁꯨ ꯃꯆꯜꯒꯤ ꯅꯨꯄꯥꯅ ꯃꯥꯒꯨꯝꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯨꯒꯅꯤ ꯈꯪꯂꯤ ꯅꯨꯄꯤ ꯄꯨꯝꯕ ꯁꯦꯜꯗ ꯆꯣꯞꯄꯤ ꯍꯥꯏꯖꯔꯤꯕ ꯑꯃꯨ ꯂꯩꯁꯪꯗꯨ ꯃꯁꯦꯅ ꯁꯦꯜꯗ ꯆꯣꯞꯂꯛꯄꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕꯅꯤ ꯍꯥꯏꯔꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯄꯥꯝꯕ ꯈꯣꯝꯕꯗꯨ ꯅꯨꯄꯤꯅ ꯃꯤꯠ ꯌꯥꯝꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯜꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯗꯤ ꯑꯐꯕ ꯃꯁꯦꯟ ꯈꯟꯕꯅꯤ ꯍꯥꯏꯔꯤ ꯂꯟ ꯊꯨꯝ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯆꯜ ꯊꯥꯗꯣꯏꯅ ꯂꯥꯏꯔ ꯂꯨꯈ꯭ꯔꯥ ꯑꯃ ꯅꯨꯡꯁꯤꯅꯕꯗꯤ ꯑꯊꯤꯡꯕ ꯊꯝꯒꯦ ꯈꯜꯂꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯃꯤꯌꯥꯝꯅ ꯁꯖꯤꯛ ꯆꯥꯕꯁꯤ ꯃꯉꯥꯏꯔꯤ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯣ ꯉꯥꯡꯖ ꯁꯥꯔꯤꯕꯗꯨ ꯃꯃꯥꯏꯗ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯖꯔꯤꯕꯅꯤ ꯈꯪꯖꯗ꯭ꯔꯕꯣꯏ ꯑꯄꯪꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯑꯄꯪ ꯗꯣꯖꯣꯗꯨꯃꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯃꯁꯥ ꯃꯁꯥꯅ ꯐꯪꯕꯅꯤ ꯃꯄꯨ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯗꯣꯖꯣꯁꯨ ꯑꯍꯨꯝꯗꯨꯒꯤ ꯋꯥꯔꯤ ꯇꯥꯅ ꯀꯐꯣꯏ ꯇꯔꯨꯛꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯏ
ꯋꯥꯗꯦꯝ ꯇꯪꯒꯥꯡꯗ ꯃꯥꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ ꯈꯣꯏꯃꯨ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯇꯥꯎꯆꯥ ꯀꯥꯟꯅꯗꯦ ꯍꯨꯃꯥꯡꯅꯒ ꯁꯧꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ 이루 ꯂꯨꯖꯔꯨꯁꯤ ꯂꯥꯎ ꯍꯩ ꯗꯣꯖꯣ ꯍꯥꯏꯕ ꯅꯪꯁꯨ ꯅꯦꯝ ꯆꯪꯉꯨꯆꯣ ꯀꯐꯣꯏ 6-7 ꯄꯨꯇꯝ ꯆꯥꯏ ꯁꯤꯈꯤꯕꯣꯡ ꯂꯥꯎꯁꯦ ꯆꯠꯂꯣ ꯅꯈꯣꯏ ꯃꯥꯗꯅꯦ ꯀꯨꯞꯁꯨ ꯑꯃꯨꯛ ꯁꯨꯕꯤꯌꯨ ꯍꯥꯏꯌꯨ ꯅꯕꯨꯛ ꯅꯥꯗꯅꯕ ꯑꯁꯦꯡꯕꯩ ꯏꯌꯥꯝꯕ ꯌꯥꯅꯤ ꯍꯥꯏꯔꯒꯦ ꯆꯥꯕꯨ ꯆꯥꯅꯤꯡꯉꯦ ꯀꯨꯞꯁꯨꯗꯣ ꯀꯣꯕꯤꯒ ꯀꯣꯠ-ꯀꯣꯠꯇꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩ ꯆꯪꯉꯒꯦ ꯀꯨꯞꯁꯨ ꯑꯃꯨꯛ ꯆꯥꯔꯛꯈꯤꯒꯦ ꯑꯩꯕꯨ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯏꯌꯥꯝꯕꯁꯤ ꯑꯍꯨꯝꯗꯨꯁꯨ ꯗꯣꯖꯣꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯃꯨ ꯂꯩꯁꯪꯅ ꯗꯣꯖꯣ ꯂꯣꯡꯈ꯭ꯔꯤ ꯌꯣꯡꯊꯣꯛꯅ ꯅꯪꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯔꯨꯝꯕꯒ ꯅꯪꯒ ꯆꯞꯄꯨ ꯃꯥꯟꯅꯔꯝꯅꯤꯅꯦ ꯅꯪ ꯆꯤꯡꯈꯠꯄꯗ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯗꯣꯖꯣꯗꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯅꯤꯛꯄ ꯃꯈꯩ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯗꯣꯖꯣ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ ꯏꯇꯥꯎꯆꯥ ꯌꯦꯡꯉꯨꯅꯦ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯆꯦꯟꯈꯤ ꯃꯥꯟꯗ꯭ꯔꯣ ꯌꯥꯔꯣꯏ ꯁꯤꯉꯥꯡꯁꯦ ꯂꯩꯅꯥ ꯂꯥꯛꯑꯅꯤꯕ ꯁꯣꯏꯗꯅ ꯈꯨꯅꯣꯏꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯈꯣꯝꯕꯅ ꯑꯃꯨꯛ ꯀꯥꯟꯅꯗꯦꯁꯦ ꯆꯠꯁꯤ ꯂꯥꯎ ꯏꯔꯨ ꯂꯨꯔꯁꯤ ꯑꯗꯨꯒ ꯑꯈꯥꯕ ꯃꯆꯥ ꯑꯃꯁꯨ ꯈꯔ ꯄꯥꯏꯔꯒ ꯂꯩꯄꯨꯡ ꯐꯝꯃꯨꯁꯤ ꯍꯣꯏꯅꯤ ꯏꯇꯥꯎ ꯈꯣꯝꯕ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯆꯤꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯣ ꯏꯇꯥꯎꯅ ꯍꯦꯛꯇ ꯃꯨꯟꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯈꯥꯕꯗꯣ ꯄꯥꯏꯗ꯭ꯔꯤꯉꯩ ꯑꯩ ꯏꯕꯦꯅꯤꯒ ꯊꯝꯕꯥꯜꯒ ꯎꯅꯔꯝꯗꯕ ꯌꯥꯔꯣꯏ ꯑꯅꯤꯗꯣ ꯉꯁꯤ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯦꯕ ꯎꯅꯍꯧꯗꯕ ꯌꯥꯝ ꯍꯦꯛ ꯌꯥꯗꯕꯅꯦ ꯑꯗꯨꯅ 이루ꯖꯕ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯈꯣꯝꯕ ꯑꯩꯈꯣꯏꯅꯤꯗꯤ ꯑꯗꯨꯝꯕ ꯎꯅꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯎꯅꯖꯧꯔꯣ ꯏꯇꯥꯎ ꯈꯣꯏꯅꯤ ꯅꯪ ꯉꯥꯏꯔꯝꯃꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ 이루 ꯂꯨꯔꯨꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯄꯨꯟꯅ 이루 ꯂꯨꯖꯔꯝꯃꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯈꯪ ꯑꯍꯨꯝꯗꯨ 이루 ꯂꯨꯔꯤꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ ꯏꯇꯥ ꯑꯁ ꯑꯩꯗꯤ ꯇꯟꯗꯣꯏꯔꯤꯗ ꯍꯩꯅꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯇꯥ ꯂꯩꯁꯤ ꯀꯩꯗꯧꯔꯕꯒꯦ ꯀꯅꯥꯅꯣ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯕꯗꯨꯕꯣ ꯏꯇꯥ ꯁꯤꯡꯒꯥꯔꯦ ꯇꯨ ꯃꯁꯤꯒꯤ ꯑꯃꯨ ꯂꯩꯁꯪ ꯍꯥꯏꯕ ꯖꯣꯝ ꯅꯤꯡꯊꯧ ꯃꯥꯟꯕꯁꯤꯅꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯏꯆꯨꯝ ꯆꯨꯝꯗꯕꯅꯦ ꯁꯤ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯎꯆꯠꯅꯤꯡꯈꯤꯕꯁꯤꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯇꯨꯝ-ꯈꯨꯇꯨꯝꯃꯨꯛ ꯆꯥꯎꯕꯁꯦ ꯃꯅꯥꯗ ꯐꯖꯔꯦ ꯈꯟꯗꯅ ꯁꯤꯖꯔꯤꯕ ꯎꯕꯗꯗꯤ ꯃꯩꯇꯥꯟꯗ ꯌꯥꯏꯉꯪ ꯇꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯣ ꯅꯪꯁꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯣ ꯈꯪꯂꯤꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯟꯒꯦꯒ ꯈꯜꯂꯤꯔ ꯈꯪꯗꯦꯕ ꯑꯁꯤꯒꯤ ꯖꯣꯝ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯁꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯃꯁꯤꯡ ꯈꯔ ꯀꯟꯕ ꯑꯕꯦꯝꯆꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯁꯤ ꯑꯍꯨꯝꯁꯦ ꯑꯩ ꯇꯧꯒꯦꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯏꯇꯥꯎꯆꯥ ꯁꯅꯥꯕꯨꯟ ꯑꯍꯨꯝ ꯂꯥꯛꯏꯗꯣ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪꯅ ꯉꯥꯎꯖꯕ ꯂꯩꯁꯤꯁꯨ ꯌꯥꯎꯔꯤ ꯏꯇꯥꯎ ꯈꯣꯏꯃꯣ ꯂꯩꯁꯤꯁꯦ ꯈꯪꯅꯕ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯥ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯗꯣꯏꯔ ꯄꯣꯠꯅꯤ ꯅꯨꯄꯤꯅꯕꯨ ꯁꯦꯜ ꯄꯥꯝꯗꯦꯕ꯭ꯔꯣ ꯈꯣꯝꯕꯅ ꯁꯤꯡꯒꯥꯔꯩꯁꯦ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯥꯁꯦ ꯅꯨꯄꯥ ꯎꯅꯕ ꯁꯨꯡꯎ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯊꯃꯣꯏꯁꯨ ꯈꯔ ꯁꯦꯡꯖꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯃꯁꯤ ꯑꯣꯏꯅ ꯌꯦꯡꯂꯁꯤꯔ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯔꯤꯕꯨꯗꯤ ꯀꯣꯏꯔꯤꯕꯨ ꯑꯕꯦꯝꯆꯥꯁꯤꯡꯕꯨꯁꯨ ꯀꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯃꯁꯛ ꯑꯁꯦ ꯁꯨꯃꯟ ꯑꯩ ꯄꯨꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯃꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕꯨ ꯄꯥꯝꯃꯨꯏꯅꯦ ꯏꯇꯥꯎ ꯈꯣꯏꯃꯣ ꯃꯔꯤ ꯀꯣꯏꯔꯤꯗꯨꯅ ꯄꯦꯜꯂꯛꯇ꯭ꯔꯗꯅ 5 ꯁꯨꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯦꯃꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯦꯃꯟꯗꯦ ꯌꯥꯅꯤ ꯀꯔꯤꯒꯤ ꯍꯦꯃꯟꯕꯅꯣ 100ꯒꯤ ꯃꯄꯨꯅꯦ ꯑꯩꯈꯣꯏꯗꯤ 100ꯒꯤ ꯃꯄꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯈꯣꯏꯃꯨꯅ ꯃꯈꯣꯜꯒꯗꯨ ꯁꯦꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯆꯜꯁꯤꯡ ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯔꯣ ꯑꯕꯦꯝꯆꯥ ꯃꯥꯒꯤ ꯈꯗꯥꯡ ꯊꯥꯗꯕꯗ ꯍꯧꯔꯛꯏ ꯍꯣꯏꯅꯦ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩꯈꯣꯝ ꯀꯣꯠꯄ ꯂꯥꯛꯀꯗ꯭ꯔꯣ ꯃꯐꯝꯁꯤꯗ ꯍꯩꯃ ꯌꯥꯝ ꯁꯥꯎꯏ ꯀꯩꯒꯤꯅꯣ ꯑꯕꯦꯝꯆꯥ 이쯤 ꯍꯪꯕꯒꯁꯤ ꯑꯝꯇ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯦ ꯇꯥꯈꯣꯏꯃꯣ ꯅꯣꯏꯕꯨ 이루ꯖꯕꯗꯣ ꯇꯨꯔꯦꯜꯁꯤꯗ ꯂꯨꯖꯕ ꯌꯥꯗꯕ꯭ꯔꯥ ꯅꯌꯨꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯐꯝꯅꯤ ꯈꯪꯂꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ 이루ꯂꯨꯐꯝ 이ꯔꯩ ꯂꯩꯇ꯭ꯔꯕꯕ ꯍꯥ ꯑꯕꯦꯝꯆꯥ ꯄꯨꯈ꯭ꯔꯤꯗ ꯂꯨꯁꯤꯟꯕꯁꯨ ꯅꯠꯇꯦ 이로ꯏꯁꯤꯟꯕꯁꯨ ꯅꯠꯇꯦ 이ꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯒ ꯂꯨꯖꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ
Hoi, kaire. Pukri da lusin bana trabasu. Isung kradi adumu sen tharabani pukri sida. Angang masa maksunate. Kazi khara wakal tabi budi parabani. Asum ngang nari ngai laisiga singare gana isingdu prap solat lami. Abim sagi isingsu singare sokpi rami. Ising da sopa loirabada nupa ahumdu wangang bagi tanzam ta supida makoi leisabi ahumdu satkirami. Singare de wa haigi khanjaba khombadu wamta haibasu nanghauda tumina dumak lehurabada sangling laduna asum hairi. Si abim sa haibisa masin kankre. Nupa phangloisi. Mi singare do wam taijai khanbisa. Mana kari no kabu pokpadongna wam yam ganglamnaga chakrebasi. Hoine. Laisi su aigi sanagi riksidaga yenglamdan chakrebi. Khoimuna. Masi abim sa se. Masi no kaksu kalemasi. Masi lobu yam nupi na tiyasi. Kanadese. Ekoisu lusilasi. Isu nupi na gairamani. Asumna humdu iruluba loisinduna magi mayimda sangnaduna pirol honglaga amuk thoknarakle. Itaw khoimo kaidono nangi nupi unadoibo. Ekoisu ngaibirage. Nanguna baloiraga amuk puna chakrasep. Hoine. Aisu yudu thakningmra loirabani. Aduda somdasune. Anisu unaramdradi yadriba muksu parise. Sasa unaramlaga halaknaba tawse lausase. Asia haiduna khoimudu magi nupi thambalga hainakiba mafamadu madu tamna lakle. Thambalsu khoimubu lakpa ngaiduna leirami. Khoimu lakpa ubaga thambaldu harauna kauzarei. Ta khoimu lakti laidana. Hainakiba matam soiba haisidi ta khoimu haunabini. Aidi laklaroi khalurabani. Thambal aisi yumda imado masayam kana ngamhaudi. Adubo nangna ngairamnani khanduna ai kakta oirabasu yorage khanduna laklibani. Ha ima masa ngamhaude haiba. Kayam kana ngamdabano ta khoimu amaiba gamta yengdro haisibo. Yengi. Pibum khasingoi. Adubo kura amaibaduna kana honnabiduna hauzik khazikti masadu yanghaure. Adugani aina nangunabase laisi. Parese ta khoimu imagi seba se tawboina aibu ngasi yumda pubiro. Aidi yumdagi chelurige haida thoraklabani. Tu phani kai phiga loina puraklabani. Asi haiduna thamba magi sanabun manungdagi phanek pisingdu lawthoraklami. Matawduda khoimu taha na khumlei. Yadi thamba yengo imado masayam kana ngamdadu leiringai nangbu amu yumduda pusilabadi aibu mina wakal yamna yaudaba moin urani. Chelasu ngasigidi chenba yade. Ta khoimo kariga wakal tadabano. Imanare haiduna mamu pusilagni dum khanjani. Aidi yumdagi thoraklabani. Si aibu puroba. Thamba ngasisi noma paleba aduga thangzoi aduna numiyam phati. Si chelabasu haying chelasi. Nangai bom phamsida haying sungai duna nang leiramobo. Ta khoimo naksiam phatte. Aidi nangna lepigadra khanjarubani. Yumdana ima pabana ibu atopu nupada haina singna aduna thazakre. Aduga nangna chelasi habasu yadi. Ai pukning yam nungsire. Thamba karisu henjina khanganusi. Ai heng nang buloba soida lake. Nangai bungairamo pare. Masigidi ai chelage ko. Pare ta khoimo nang hayeng soida namaki lakti lau ko. Hoi lake. Ai chele ko. Asi hairamlaga khoimudu prap lakle. Masaide ngangnari budu tariba mataw anidudi nokladuna amu leisangna asum haijaraklami. Itaw khoimo nangse nachintibdi phajana hi. Kashu tawdari madubu kanna nare kaijile. Amudasu tum thazari male duga. Jani. Karaidagi ai masinba ngamoi. Sum phajabududa koiba wani. Aigi matam zadri phau nubiga senba yawna teda. Hoi soise. Khoimuda khoimuni itaw nangse. Leirang amadamu sinsina tongi. Longnambaga sina hairiba amuk toiba. Amasu unakine daide. Adusu unarushila. Madu masu paba narane taijinduni jasila. Asumna khoimudu ibeniga unasi hainakiba mafamadu tamna muk lakli. Ibeni su adu mangai khoimubu lakpa ngairaduna leirami. Ibeni kayam gori ngaiba. Ilakpado kazik tingtokre saunuko. Ta khoimo
ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯌꯥꯝ ꯊꯦꯡꯂꯒꯦꯁꯦ ꯅꯪ ꯈꯪꯗ꯭ꯔꯕ ꯑꯁ ꯏꯕꯦꯟꯅꯤ ꯁꯥꯎꯔꯅꯨꯕ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯌꯥꯗ ꯇꯧꯕꯅꯦꯕ ꯄꯥꯕꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯦ ꯑꯗꯨꯒꯤ ꯁꯠ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯇꯥꯈꯣꯏꯃꯣ ꯅꯄꯥ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯃꯇꯝꯁꯤ ꯌꯦꯡꯉꯨ ꯌꯥꯆꯪꯉꯛꯑꯕꯅꯤ ꯀꯔꯤꯅꯣ ꯏꯕꯦꯟꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤꯗꯨꯗꯤ ꯅꯁꯥ ꯅꯇꯣꯝꯗꯒꯤ ꯈꯟꯒꯅꯨꯅꯦ ꯏꯕꯦꯝꯃ ꯃꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯔꯣ ꯅꯪꯒꯤꯗꯣ ꯇꯥꯈꯣꯏꯃꯣ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯔꯛꯏꯁꯦ ꯅꯪꯅ ꯋꯥ ꯂꯩꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯑꯩꯁꯦ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯈꯣꯏꯃꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯐꯥꯎꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯇꯥꯈꯣꯏꯃꯨ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯅꯤꯗꯨ ꯈꯣꯏꯃꯨꯅ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯕ ꯅꯪꯗ ꯁꯠ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯅꯤ ꯆꯠꯈ꯭ꯔꯕꯗ ꯑꯃꯨ ꯂꯩꯁꯪꯒ ꯈꯣꯝꯕꯒꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨ ꯂꯩꯁꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪꯒꯤ 이비엔이 하이브라 이비에모 하이브라 어시 껍베니 만나가 징긋징긋두나 지그리세 이다 꺾게 급사도 마연 반닝무나 시도럽는 시누피세 그이노 콩디 젤레시 마이가이 누바이나 하이미tre 어두가 누비마나 젤레시 마마이세 이카이밤 콩디 어두디다 그이게도 마나 젤레시 하이세 낭몽원다 그리 또 히드부 떠오르게바 자투하다 짤로 아와이스 무통 짜다바 ꯑꯩꯁꯦ ꯄꯥꯈꯪ ꯀꯣꯟꯁꯤꯡꯅꯤ ꯅꯨꯄꯤ ꯈꯔ ꯌꯥꯝ ꯀꯣꯏꯖꯔꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯗꯦ ꯑꯁꯤꯒꯤ ꯏꯕꯦꯟꯅꯤꯁꯤꯗꯤꯅꯦ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ ꯍꯥꯏꯔꯤꯅꯤ ꯈꯔ ꯂꯤꯔꯕꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯁꯨꯍꯟꯕꯅꯤ ꯑꯗꯨꯒ ꯇꯥ ꯈꯣꯏꯃꯨꯅ ꯑꯗꯨꯝ ꯀꯧꯏ ꯂꯤꯃꯟꯕꯒꯤ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯃꯥꯏꯁꯦ ꯑꯣ ꯂꯤꯃꯟꯕꯗꯨꯅ ꯑꯣꯏꯇꯥꯏ ꯃꯥꯒꯤ ꯆꯦꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯦ ꯑꯗꯨꯏꯕꯣ ꯅꯪꯕꯨ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤꯅꯤꯅꯦ ꯆꯦꯜꯂꯁꯤ ꯀꯥꯏ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯝꯐꯥꯎ ꯀꯣꯏꯒꯤ ꯐꯪꯗ꯭ꯔꯤ ꯁꯣꯝꯗ ꯃꯣꯏꯅ ꯁꯦꯟꯁꯤ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯕꯤꯗꯧ ꯂꯩꯇꯦꯗ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯤꯡꯗ꯭ꯔꯤꯕ ꯃꯇꯝ ꯈꯖꯤꯛꯇ ꯄꯥꯈꯪ ꯑꯣꯏꯈꯤꯒꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯏꯁꯛꯁꯤꯁꯨ ꯍꯩꯖꯩꯈꯩ ꯐꯖꯧꯔꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯣꯏꯇꯥꯅ ꯇꯥꯟꯅꯩꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯌꯥꯔꯛꯇꯕ ꯑꯝꯇ ꯂꯩꯇꯦ ꯀꯩꯅꯣ ꯂꯧꯕꯤꯌꯨ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯨꯊꯛꯁꯤꯜꯗꯤ ꯅꯣꯡꯗ ꯄꯨꯊꯣꯛꯀꯅꯤꯁꯨ ꯈꯪꯗꯕꯗꯣ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯥ ꯇꯥꯟꯖꯥ ꯆꯥꯗ ꯇꯧꯕꯅꯦꯃꯤ ꯑꯩꯅ ꯄꯨꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯩ ꯁꯤꯕ ꯅꯨꯃꯤꯠꯇ ꯄꯨꯊꯣꯛ ꯃꯩ ꯊꯥꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯅ ꯊꯛꯅꯕ ꯌꯨꯗꯣ ꯅꯪꯅ ꯍꯦꯛ ꯀꯣꯛ ꯍꯣꯏ ꯑꯗꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯌꯥꯝ ꯋꯥꯈꯜ ꯇꯥꯕ ꯁꯥꯕ ꯈꯣꯝꯕꯗꯨ ꯑꯅꯤꯗꯣ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯦ ꯋꯥꯊꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯟꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯌꯨ ꯊꯛꯄ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯨ ꯃꯣꯏꯒꯤ ꯌꯨ ꯊꯛꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯌꯨꯗꯣ ꯈꯔ ꯄꯥꯏꯅꯔꯕꯗ ꯀꯔꯤ ꯍꯥꯏꯅꯔꯛꯂꯤ ꯑꯃꯨꯛꯁꯨ ꯌꯨ ꯉꯥꯎꯕꯅ ꯉꯥꯡꯗꯕ ꯋꯥ ꯂꯩꯇ ꯍꯥꯏꯗꯨꯅꯤ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯑꯍꯨꯝꯗꯨ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯆꯣꯞꯁꯤꯗꯤ ꯑꯋꯣꯏꯕ ꯑꯣ ꯀꯅꯥꯅꯣ ꯃꯤꯁꯛꯇꯣ ꯍꯥꯏꯕꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯐꯧ ꯌꯥꯝ ꯆꯥꯕ ꯃꯥꯃ ꯀꯨꯜꯂꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯊꯤꯔꯞ ꯇꯧꯕꯤ ꯂꯩꯕꯗꯣ ꯃꯗꯨ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯅꯤ ꯀꯩꯅꯣꯝꯅ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯨꯡ ꯉꯥꯟꯕꯤꯔꯣꯏꯗꯣ ꯍꯣꯏꯅꯦ ꯏꯅꯨꯡ ꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯄꯥꯟ ꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯤꯡꯒ ꯈꯪꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩ ꯑꯝꯇ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯧꯔ ꯃꯇꯨꯡ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯧꯕꯤꯕ ꯑꯗꯨꯅꯤ ꯑꯁ ꯈꯨꯍꯥꯏꯒꯗꯤ ꯃꯗꯣꯛꯅ ꯄꯛꯇ꯭ꯔꯦ ꯑꯣꯏꯕ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯌꯥꯕꯨꯗꯤ ꯌꯥꯔꯛꯀꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯅꯨꯄꯤ ꯂꯩꯄꯣꯟꯇꯦ ꯅꯨꯄꯥꯅꯤꯅ ꯁꯨꯝ ꯑꯩꯅ ꯍꯥꯟꯅ ꯍꯧꯕꯤꯗ꯭ꯔꯗꯤꯅ ꯁꯨꯝ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯈꯣꯝꯕꯗꯤ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯕꯗꯤ ꯋꯥ ꯉꯥꯡꯒꯟꯗꯦ ꯇꯨꯃꯤꯟ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩ ꯃꯇꯥꯎ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯑꯁꯨꯝ ꯇꯥꯔꯒ ꯅꯣꯡꯃꯤ ꯇꯨꯃꯤꯟ ꯐꯝꯂꯤ ꯁꯣꯝꯗꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯈꯣꯏꯃꯨꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯔꯤ ꯏꯕꯦꯅꯤ ꯊꯝꯕꯥꯜ ꯊꯣꯏ ꯁꯅꯥꯔꯩꯒꯤ ꯃꯅꯨꯡꯗ ꯏꯅꯨꯡ ꯉꯥꯟꯕꯤꯁꯤ ꯁꯅꯥꯔꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯃꯃꯝꯗ ꯂꯩꯅꯕ ꯑꯣꯏꯕꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯇꯣꯏꯅ ꯄꯨꯜꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯣꯏꯃꯨꯅ ꯏꯅꯨꯡ ꯉꯥꯟꯕꯤꯕꯨ ꯁꯅꯥꯔꯩꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯈꯪꯂꯝꯗꯦ
ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯅꯥꯔꯩ ꯁꯤꯡꯅꯔꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯏꯅꯨꯡꯉꯥꯟꯕꯤꯗ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯆꯥꯡꯌꯦꯡꯒꯤ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨ ꯂꯩꯁꯪꯅ ꯁꯤꯟꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯈꯣꯏꯃꯨꯕꯨ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯄꯥꯎ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯥ ꯁꯅꯥꯔꯩꯗ ꯇꯝꯂꯝꯃꯤ꯫ ꯏꯇꯥ ꯁꯅꯥꯔꯩ, ꯅꯪꯅ ꯆꯤꯡꯅꯕ ꯆꯨꯝꯂꯦ꯫ ꯅꯪꯒꯤ ꯈꯣꯏꯃꯨ ꯍꯥꯏꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨ ꯂꯩꯁꯪ ꯍꯥꯏꯗꯣ ꯑꯗꯨꯗ ꯄꯥꯎ ꯆꯦꯜꯂꯛꯏ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯅ꯫ ꯍꯌꯦꯡꯁꯦ ꯎꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯇꯥ? ꯏꯇꯥ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯆꯤꯡꯅꯔꯛꯏꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯇꯥ, ꯃꯥꯗ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯅꯪ ꯑꯗꯨꯃꯨꯛ ꯆꯠꯂꯣ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ, ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯌꯦꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯈꯣꯏꯃꯨꯒꯤ ꯃꯤꯅꯝꯕꯗꯨ ꯐꯥꯅꯕ ꯍꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯗꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯂꯥꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯑꯩꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯕ꯭ꯔꯣ? ꯁꯥꯎꯕ ꯌꯥꯗꯦꯀꯣ? ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ, ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯤꯕꯁꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯍꯧꯅꯁꯥ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯝꯊꯥꯛꯇ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯝꯅ ꯈꯟꯕ ꯁꯥꯔꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯦꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯀꯅꯥ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯂꯛꯇ꯭ꯔꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔ ꯃꯆꯥ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯔꯦꯝꯕꯕꯨ ꯇꯥꯍꯧꯒꯗ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯒꯗ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁ, ꯑꯣꯏꯗꯕ ꯉꯥꯡꯕꯤꯌꯨ ꯈꯥꯡꯗ ꯍꯩꯔꯤꯅꯤ ꯁꯤꯗꯤ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯨꯄꯤ ꯀꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯡꯁꯤꯗ ꯊꯨꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯛ ꯑꯁꯦ ꯐꯅ ꯐꯖꯔꯤꯅꯦꯕꯁꯦ, ꯑꯗꯣ ꯃꯥꯏ ꯃꯆꯤꯟ ꯈꯨꯊꯤꯁꯤꯗ ꯐꯖꯔꯝꯕ ꯃꯁꯛꯀꯁꯦ ꯈꯪꯊꯤ ꯊꯤꯖꯤꯜꯂꯤ ꯑꯣꯏꯕ꯫ ꯉꯥꯡꯉꯨꯅ ꯑꯣꯏꯗꯕꯗꯣ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯈꯪꯂꯤꯕ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯏꯃꯨꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯗꯨꯕꯣ? ꯑꯩꯒ ꯂꯩꯕꯁꯦ ꯅꯪ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯥ? ꯍꯣꯏꯗ, ꯂꯥꯏꯔ ꯃꯆꯥ ꯑꯩꯕꯨꯗꯤ ꯀꯅꯥꯅ ꯍꯩꯅꯗꯦ? ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯕꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯗ, ꯑꯩ ꯀꯩꯁꯨ ꯐꯠꯇꯅ ꯈꯜꯂꯣꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯝꯇ ꯄꯤꯕꯤꯗ ꯅꯇꯣꯝꯇ ꯋꯥ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ? ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦꯗ ꯑꯩꯗꯤ꯫ ꯈꯣꯏꯃꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯕꯨꯗꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯏꯕꯦꯝꯃ꯫ ꯅꯁꯛꯇꯨꯁꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ꯫ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯁꯨꯝ ꯀꯣꯏꯕꯤꯒꯦ ꯇꯧꯕ ꯋꯥꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯍꯥ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯫ ꯅꯪꯗꯒꯤ ꯊꯃꯣꯏꯁꯦ ꯎꯕꯤꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤ꯫ ꯑꯣ, ꯑꯗꯨ ꯇꯥ ꯈꯣꯏꯃꯨ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒꯗꯤ ꯀꯣꯏꯗꯦꯀꯣ? ꯃꯤꯅꯝꯕꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯍꯦ꯫ ꯑꯁ, ꯀꯣꯏꯗꯦꯗ, ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅꯣ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯍꯟꯅꯐꯥꯎ ꯌꯦꯡꯖꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯁꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯗꯨꯒ ꯑꯩꯁꯤꯅ ꯀꯅꯥ? ꯈꯣꯏꯃꯨ, ꯁꯅꯥꯔꯩꯅ ꯀꯔꯣꯝꯗꯒꯤꯅꯣ ꯆꯠꯊꯣꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯅꯥꯔꯩ, ꯅꯪꯗꯤ ꯀꯔꯣꯝꯗ ꯊꯣꯔꯛꯏꯕ? ꯇꯥ ꯈꯣꯏꯃꯨ, ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ꯅꯪꯕꯨ ꯑꯩ ꯅꯠꯇꯕ ꯑꯇꯩ ꯀꯅꯥ ꯑꯃꯗ ꯅꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯅꯨꯄꯤ ꯄꯨꯝꯕꯗ ꯂꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯦꯀꯣ? ꯅꯠꯇꯦ ꯁꯅꯥꯔꯩ, ꯅꯪ ꯂꯥꯟꯅ ꯈꯟꯅꯧꯕ꯫ ꯑꯩ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯁꯤꯔꯥꯟꯅꯅ ꯈꯜꯂꯦꯕ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯁ, ꯀꯔꯤ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯦꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ? ꯍꯦꯆꯤꯟ ꯊꯤꯕ! ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯃꯟꯕꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯣꯏꯕ ꯍꯦꯛ ꯊꯧꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯇꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯆꯩ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯗꯨꯅ ꯈꯣꯏꯃꯨꯕꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕ ꯈꯣꯏꯃꯨꯗꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨ ꯊꯣꯛꯂꯔꯦ꯫ ꯈꯣꯏꯃꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯅꯥꯎꯕꯤꯒ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯈꯔ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯅꯤ ꯆꯪꯗꯨꯅ ꯐꯨꯕꯗꯨ ꯅꯥꯎꯕꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯇꯥ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯐꯨꯔꯦꯗꯣ! ꯍꯣꯏꯅꯦ ꯏꯇꯥ, ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯀꯔꯟ ꯇꯥꯔꯨꯕꯒꯤ ꯁꯣꯏꯗ ꯑꯣꯏꯔꯝꯅꯤ, ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯅꯥꯎꯕꯤꯅ ꯏꯇꯥ ꯑꯅꯤꯕꯨ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯔꯛꯏꯅꯣ ꯀꯔꯟ ꯇꯥꯔꯛꯏꯔꯣ? ꯐꯠꯇꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯐꯨꯕ ꯌꯥꯎꯒꯦ ꯏꯇꯥ꯫ ꯁꯅꯥꯔꯩꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇꯦ ꯐꯣꯏꯅ ꯐꯣꯏꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯇꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯕꯨ ꯀꯣꯏꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯐꯨꯖꯤꯜꯂꯣ ꯏꯇꯥ ꯅꯣꯏꯁꯨ꯫ ꯅꯥꯎꯕꯤꯁꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯦꯛ ꯇꯥꯕꯒ ꯋꯥꯝꯇ ꯍꯥꯏꯔꯛꯇꯦ ꯈꯣꯏꯃꯨꯗꯤ ꯍꯦꯛꯇ ꯀꯥꯎꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯣꯏꯃꯨꯗꯨ ꯄꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯕꯗꯨꯗꯗꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯅꯥꯔꯩꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯠ ꯍꯧꯒꯠꯇꯨꯅ ꯇꯨꯔꯒ ꯂꯩꯔꯤꯕ ꯁꯅꯥꯔꯩꯗ ꯌꯦꯡꯊꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯩꯅꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗꯤ꯫ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ, ꯃꯉꯥ ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ, ꯑꯩ ꯀꯨꯁꯤ꯫ ꯅꯣꯏꯗꯤ ꯅꯁꯛꯇꯨ ꯊꯤꯃꯟꯕꯒꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯕ ꯈꯪꯉꯕ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩ ꯅꯠꯇ꯭ꯔꯦ ꯅꯣꯏꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯈꯪꯍꯧꯗꯅ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯊꯣꯏ ꯃꯊꯃꯣꯏ ꯅꯤꯛꯂꯗꯨꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯈꯣꯏꯃꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯃꯛꯅ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯪꯖꯔꯕ ꯅꯪꯃꯛꯅ ꯁꯤꯒꯨꯝꯕ ꯁꯛꯂꯣꯟꯂꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯅꯪ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏ꯫ ꯅꯥꯎꯕꯤꯁꯨ ꯊꯣꯏꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯊꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯕꯨꯗꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯄꯨ ꯌꯥꯝꯂꯕ ꯊꯃꯣꯏꯗꯨꯅ ꯊꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯨꯕꯅꯤ꯫ ꯊꯣꯏ ꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯣꯏꯅ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯂꯒ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯦ ꯅꯨꯄꯤꯗ ꯆꯣꯞꯄ, ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕ ꯍꯥ? ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯀꯌꯥꯁꯤꯕꯨ ꯊꯨꯒꯥꯏꯕꯒꯤ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯪꯗꯕ ꯑꯣꯏꯌꯨ꯫ ꯅꯪꯅ ꯃꯤꯒꯤ ꯃꯆꯦ ꯃꯆꯜ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯗꯁꯨ ꯊꯣꯛꯄ ꯑꯣꯏꯌꯨ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯅꯨꯄꯥꯒ ꯊꯦꯡꯅꯔꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯅꯪꯒꯨꯝꯅꯗꯤ ꯆꯠꯂꯨꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯂꯣꯏꯅꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗ ꯌꯦꯜꯂꯛꯀꯗꯨꯅ ꯏꯗꯥ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯅꯥꯔꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯇꯧꯕꯗꯤ ꯑꯩꯅ ꯐꯪꯕꯅꯤ꯫ ꯀꯔꯝꯕ ꯍꯥꯏꯕꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯈꯛ ꯌꯥꯗꯕꯅꯤ, ꯀꯣꯏꯅ ꯆꯠꯄꯅꯤ, ꯃꯇꯝ ꯃꯥꯅ ꯌꯧꯔꯛꯂꯕꯗ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯊꯃꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯔꯕ ꯈꯣꯏꯃꯨꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯃꯍꯥꯛ ꯉꯁꯤꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯊꯣꯏꯒ ꯁꯅꯥꯔꯩꯒ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯒꯤꯗꯤ ꯏꯕꯦꯅꯤꯒ ꯊꯝꯕꯥꯜꯒ ꯂꯩꯔꯤ ꯈꯟꯗꯣꯛꯂꯝꯃꯤ, ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯋꯥꯔꯨꯗꯦ꯫ ꯈꯣꯏꯃꯨ ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨ ꯂꯩꯁꯪꯒ ꯊꯝꯕꯥꯜꯕꯨ ꯎꯅꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯕꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨ ꯂꯩꯁꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯃꯤꯌꯥꯝ ꯇꯤꯜꯂꯤꯁꯤꯅ? ꯑꯁꯤ ꯌꯦꯅꯥꯒ ꯌꯥꯎꯕ ꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ ꯏꯇꯥꯎ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯤꯗ ꯑꯃꯨꯛꯇ ꯍꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯕꯦꯝꯃ, ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯁꯤꯗ ꯂꯩꯕ ꯏꯆꯦ ꯊꯝꯕꯥꯜꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯒꯦꯔꯣ? ꯇꯥ ꯈꯣꯏꯃꯨ ꯂꯥꯛꯍꯧꯋꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯈꯨꯔꯥ, ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ, ꯃꯥꯗꯣ ꯊꯣꯔꯛꯄ ꯌꯥꯗꯣꯏ ꯃꯥꯟꯗꯤꯌꯦ, ꯃꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯆꯥꯛ ꯆꯥꯅꯕꯒꯤ ꯇꯧꯅꯍꯧꯔꯤ, ꯑꯩꯁꯨ ꯆꯥꯎꯗꯣꯏꯅꯦ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣꯀꯣ, ꯑꯩ ꯆꯪꯉꯦ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯊꯃꯣꯏꯗꯗꯤ ꯀꯔꯤꯅꯣꯃ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯈꯟꯇ ꯁꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯁꯤꯅꯤꯅꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯍꯥꯏꯁꯦ, ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯔꯥꯜꯗꯨꯗꯤ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯤꯅ ꯂꯥꯜꯂꯛꯂ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯣꯏ ꯃꯤꯒꯤ ꯃꯔꯥꯜꯗꯣ, ꯃꯤꯅ ꯍꯥꯏꯅꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯣꯏꯃꯨꯗꯣ꯫ ꯑꯃꯨ ꯂꯩꯁꯪꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯕ, ꯃꯆꯦꯠ ꯑꯃꯐꯥꯎ ꯎꯗ꯭ꯔꯕꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ, ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯍꯣꯏꯗ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯄꯔꯦꯡ ꯃꯌꯥꯝ ꯂꯩꯗꯨꯗꯤ, ꯑꯗꯨꯗꯒꯤ ꯑꯃꯀꯣꯛ ꯍꯦꯛ ꯈꯜꯂꯨ꯫ ꯈꯣꯏꯃꯨ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯅꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯗ ꯆꯍꯤ ꯈꯔ ꯍꯟꯖꯔꯁꯨ ꯏꯕꯦꯅꯤꯗꯣ ꯑꯗꯨꯝ ꯂꯧꯔꯒꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯈꯣꯏꯃꯨ ꯀꯧꯔꯛꯏ꯫
ꯈꯨꯔꯥ ꯏꯆꯦ ꯊꯝꯕꯥꯜꯅ ꯁꯤ ꯄꯤꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯖꯦꯠ ꯑꯃꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯗꯨꯅ ꯄꯤꯔꯛꯂꯝꯃꯤ ꯆꯦꯗꯨ ꯄꯤꯔꯝꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯑꯉꯥꯡꯗꯨ ꯌꯦꯡꯂꯝꯂꯒ ꯆꯤꯔꯣꯜ ꯑꯗꯨ ꯄꯥꯔꯛꯂꯝꯃꯤ ꯇꯥ ꯈꯣꯏꯃꯨ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕꯗꯣ ꯃꯄꯨꯡ ꯃꯥꯅꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯪꯗꯤ ꯂꯥꯛꯈꯤꯗꯦ ꯅꯃꯤ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗꯦ ꯅꯪꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯏꯖꯈꯤꯕꯅꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯨꯡꯁꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯤ ꯄꯥꯝꯕꯤ ꯃꯆꯥ ꯑꯩꯅ ꯇꯥ ꯈꯣꯏꯃꯨꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯊꯃꯣꯏꯗ ꯃꯔꯥ ꯇꯥꯅ ꯍꯧꯕ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯑꯊꯪ ꯇꯨꯡꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯇꯥꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯇꯥ ꯈꯣꯏꯃꯨ ꯈꯣꯏꯃꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯈꯪꯂꯛꯄꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ ꯐꯪꯂꯔꯦ ꯈꯪꯂ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜꯁꯨ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯔꯦ ꯈꯣꯏꯃꯨ ꯇꯍꯥ ꯇꯍꯥꯅ ꯑꯃꯨ ꯂꯩꯁꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯗꯣ ꯑꯩ ꯏꯕꯦꯅꯤꯒ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯗꯣ ꯑꯩꯕꯨ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯆꯦꯟꯈꯤ ꯑꯃꯨ ꯂꯩꯁꯪꯁꯨ ꯉꯥꯡꯗꯨꯅ ꯇꯥꯟꯅꯍꯧꯔꯤ ꯍꯩ ꯀꯩꯅꯣ ꯏꯇꯥꯎ ꯈꯣꯏꯃꯨ ꯉꯥꯎꯔꯕ ꯅꯪꯕꯣ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯅꯨꯄꯤ ꯑꯃꯗ ꯐꯪꯉꯔꯣꯏ ꯈꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯇꯥꯟꯅꯕ ꯉꯝꯖꯕ ꯅꯠꯇꯦꯗ ꯃꯇꯣꯝꯇ ꯃꯔꯥꯏ ꯆꯠꯆꯧꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨ ꯂꯩꯁꯪꯗꯨ ꯂꯩꯍꯧꯔꯝꯃꯤ ꯈꯣꯏꯃꯨ ꯏꯕꯦꯅꯤꯕꯨ ꯎꯅꯤꯡꯂꯕꯁꯨ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ ꯑꯁꯨꯝ ꯀꯨꯏꯅ ꯉꯥꯏꯕꯕꯨ ꯏꯕꯦꯅꯤꯗꯤ ꯊꯣꯔꯛꯇ꯭ꯔꯕꯗ ꯈꯣꯏꯃꯨ ꯅꯨꯃꯤꯠꯇꯨꯃ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯋꯥꯔꯧꯈ꯭ꯔꯕ ꯅꯨꯄꯥꯗꯨ ꯏꯕꯦꯅꯤꯕꯨ ꯐꯪꯍꯧꯔꯣꯏ ꯈꯜꯂꯛꯂ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯈꯣꯏꯃꯨ ꯏꯕꯦꯅꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯕꯗꯨ ꯊꯦꯡꯅꯅꯤꯡꯕ ꯃꯥꯗꯤ ꯊꯦꯡꯅꯗ꯭ꯔꯕꯗ ꯈꯣꯏꯃꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯍꯜꯂꯒꯦ ꯈꯟꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯧ ꯅꯍꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯕꯦꯅꯤꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯃꯣꯏꯒꯤ ꯆꯥꯛꯀꯧꯕꯗꯣ ꯉꯥ ꯇꯞꯇꯥꯏ ꯍꯩꯊꯈꯤꯕꯅꯤ ꯊꯥ ꯐꯕꯒꯤ ꯆꯥꯛꯁꯤꯁꯨ ꯉꯥꯗꯣ ꯍꯩꯊꯒꯦ ꯍꯥꯏꯔꯅꯤꯕꯣ ꯍꯣꯏꯅꯦ ꯏꯅꯥꯎ 이변이도 깍깍 라우라간다 mayum 빠다버리나 사나디 로이레 틱탕이니 어운 보이나 하크리도 마불로부 누빠도 말해보 얌 페이고 페이페이 이제 누비 마기 말을나 마분시수빠 자부 거나라니 마니 하행수 다 파버기 싹도 이나우 아이코야니 nga mayam도 tabtaisa thoksu ngaidana khoimu ngangnaribdu taraga wakhal tare madudi ibeni su luhongkhra haiba nasidi khoimu naitom tabu punsi habdu oyore sanarege nongan bigagi masindagi kulai kaidu leiba leisabi pumnamakna khoimugi sadasu khangnarammi naitom tarabu nupado ngasidi mangonda leibinaba nupi ama leitre pakhang punsida nongmagi ahal oisilaklami matam kuiraba tungda ngasidi tawjarubagi mahaisu amuk kakpa yada phanglari khoimugi masanupidu mapamda laklami taso ai yumduda amuk hallaroi mana nupi atomiduga aigi imangda lena duna nokna khena leiraga aina karam leyu haibano aibu long laklabasu tasawna kraibi kho ai hallaroi haina khoimu masalgi wahaidu taraga hokra matam ningsinglaktuna masinda asumna solai aina tawjarubagi mahai aina phangsabani केथाबिगा अरुबिगा युमथंगना दुना लै मखोय अनि यामना सानै लुहोंगलकपसु कुइद्रि मपाम लमदम अदुसु खरादि इना कैरा खुल्लै मखोय अनि अमत ओइना यामना लुना साना तिनजै नमि खुदिंगी मखोय अनि पुल्लै मखोय अनि पुंदुना वरि कयामा सानै नोमगी नमितनि नुंथिल अदुदा मखोय अनि कैथेलदा फि फने खरा लैबा सथोक्तुइना हाइदना थौरांग तौरम्मि केथाबि कैथेल सतनबा मयुमदगी थोक्लै अरुबि होइदा संगदुना माबु कौइ अरुबिया हो अरुबी नंगमु लोइद्रिबे हे आइदि लोइरे थोक्लोओ अरुबीना इमुंदै खुमले लोइरे थोक्लाए मखुदा खाउ मसा मयान्दुना तापिंग थोक्लै इलिबे फिदु सेमदुना हंगी फिसे मसु फजबा अमता लेरमद्रबा सिगी हिगोक मसु सिबु फजब्रो आइंगोंदा पक्सब्रबा केथाबीना मुना येंगदुना पक्सये कैथेलदगी फजबा मोइना लेयुरगा लोइरे कैनो अदुदि चलसे होय मखोय अनि थोंगाल तमना थोगलै अदुगा कैथल ताबु लंबी अवांग पांगना मखोय अनि हाइगलै लंबी दे सना वरी कया मसु सानै अरुबिना हाय केथाबिया हंदक इपामदा लुहोंगबा मथोय मदुदा आइगी जात्रा पुननबा हाइदना हाइरकपा अदो मदुदा सेन इननबा फि फनिक फजबर ख लेगिना खनबा अदुगिनी मसिदा केथाबिना कहिनो हाइसिबु अरुबिया
ꯅꯪꯗꯤ ꯅꯁꯥꯁꯨ ꯄꯣꯛꯇ꯭ꯔꯤ ꯀꯔꯝ ꯍꯥꯏꯅ ꯖꯇ꯭ꯔꯥ ꯄꯨꯒꯗꯣꯏꯕ? ꯑꯣ ꯑꯗꯨꯕꯨꯔꯣ ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ. ꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗꯒꯤꯅꯦ ꯐꯅꯌꯥꯝ ꯂꯤꯔꯦꯗ. ꯃꯥꯅ ꯐꯅꯌꯥꯝꯕꯨ ꯍꯜꯂꯝꯒꯅꯤ. ꯍꯟꯗꯛ ꯃꯇꯥꯡ ꯑꯃ ꯆꯥꯔꯗꯨꯅꯅꯦ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯂꯕ. ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ. ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯒ ꯌꯥꯎꯕ ꯉꯝꯒꯗꯧ ꯅꯠꯇ꯭ꯔꯦꯗ. ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤꯗꯣ ꯐꯅꯌꯥꯝꯅ ꯌꯥꯝꯂꯦꯕ. ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤꯁꯦ ꯄꯨꯟꯁꯤ ꯈꯔ ꯁꯥꯡꯅ ꯍꯤꯡꯗꯣꯛꯅꯕ ꯇꯥꯔꯦꯅꯦꯀꯣ. ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯑꯩꯅꯁꯨ ꯖꯇ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯄꯨꯍꯧꯒꯦ ꯇꯧꯕ. ꯁꯤꯗꯤ ꯏꯁꯥꯃ ꯄꯣꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯔꯝꯂꯣꯏꯅ. ꯀꯥꯏꯔꯔꯣꯏ. ꯑꯗꯨꯝ ꯌꯥꯏꯑꯕ. ꯑꯗꯣ ꯑꯔꯨꯕꯤ, ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯅ ꯄꯥꯝꯖꯕ ꯃꯈꯩ ꯂꯩꯌꯨ ꯍꯥꯏꯅꯅꯦ ꯁꯦꯜꯒ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ. ꯑꯩꯁꯨ ꯍꯦꯛꯇ ꯂꯩꯊꯔꯒꯦ ꯈꯜꯂꯤ. ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ. ꯑꯩꯒꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ. ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯁꯦꯜ ꯈꯔꯗꯨꯅꯤ ꯄꯨꯔꯛꯂꯤꯕꯁꯤ ꯀꯦꯊꯕꯤ. ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯥꯡꯅꯕ ꯑꯃ ꯏꯋꯥ ꯋꯥꯏꯗ. ꯑꯩꯅ ꯉꯔꯥꯡꯗꯣ ꯑꯩ ꯉꯁꯤ ꯀꯩꯊꯦꯜꯗ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯕ ꯆꯠꯀꯅꯤ. ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯔꯨꯔꯦ. ꯁꯦꯜ ꯈꯔ ꯅꯤꯔꯨꯕꯒꯤ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯛꯈꯤꯕꯁꯤꯗꯤ. ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯔꯅꯦ. ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯔꯨꯕꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯋꯥꯒ ꯌꯥꯝꯅ ꯈꯪꯉꯤꯗ. ꯑꯗꯨꯕꯨꯗꯤ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯊꯧꯈ꯭ꯔꯤꯕ. ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯏꯅꯒ ꯅꯨꯡꯁꯤꯅꯍꯧꯕ ꯐꯪꯈꯤꯗꯦꯗ. ꯈꯪꯅꯕ ꯍꯧꯕꯒ ꯑꯗꯨꯝ ꯐꯠ ꯆꯦꯟꯈ꯭ꯔꯦ. ꯐꯠꯂꯥꯎ ꯂꯨꯍꯣꯡꯉꯤ. ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ. ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕ ꯂꯩꯔꯤ. ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯝꯃꯨ ꯇꯥꯁꯤꯗꯅ. ꯀꯦꯊꯕꯤꯅ ꯄꯥꯎ ꯇꯝꯃꯤ. ꯑꯗꯨꯕꯨꯔꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯍꯥꯟ ꯂꯨꯍꯣꯡꯈꯤꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯂꯛꯄꯗ ꯑꯎꯟꯄꯣꯠꯀ ꯀꯌꯥ ꯌꯥꯎꯔꯛꯇ ꯃꯥꯜꯂꯤ. ꯃꯤꯅ ꯅꯤꯟꯐꯨꯡ ꯉꯥꯡꯅꯕ ꯑꯩ ꯇꯥꯏ. ꯑꯎꯟꯄꯣꯠ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯅꯦ ꯇꯣꯝꯕꯤꯅꯅꯦ ꯏꯁꯧ ꯇꯧꯕꯗ ꯂꯣꯏꯔ ꯃꯥꯜꯂꯤ. ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯗꯤ. ꯏꯅꯦ ꯇꯣꯝꯕꯤꯗꯤ ꯃꯐꯠ ꯑꯃ ꯇꯧꯕꯅꯤ. ꯊꯑꯣꯏꯅ ꯑꯩꯒꯤꯗꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯀꯥꯏꯁꯦ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ. ꯐꯤꯌꯥꯟꯈꯣꯛꯀꯥꯁꯦ ꯆꯥꯎꯃꯜꯂꯤꯒ ꯄꯤꯛꯃꯜꯂꯤꯒ, ꯄꯨꯈꯝ ꯁꯦꯡꯒꯥ ꯃꯁꯤꯡ ꯁꯨꯅ ꯍꯥꯞꯄꯤꯒ ꯍꯥꯞꯇꯦꯒ, ꯑꯃꯨꯛꯇꯣꯏꯕ ꯆꯦꯠꯇ꯭ꯔ ꯀꯨꯞꯇ꯭ꯔꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯈ꯭ꯔꯕ. ꯀꯦꯊꯕꯤ ꯃꯥꯅ ꯍꯥꯏꯅꯦ, ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯗꯤ ꯅꯨꯄꯤꯗꯣ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯍꯜꯂꯛꯀꯅꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯟꯅꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯎꯟꯄꯣꯠ ꯈꯖꯤꯛꯇ ꯎꯜꯂꯛꯑꯕ. ꯍꯣ ꯃꯥꯅ ꯀꯥꯖꯔꯤꯕ ꯃꯐꯠꯇꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯔꯦꯗꯅ. ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯁꯥꯖꯅꯤꯡꯂꯤꯕ. ꯈꯪꯗ꯭ꯔꯗ ꯑꯩ ꯀꯂꯛꯇꯨꯝ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ. ꯏꯁ ꯃꯉꯛꯀꯥꯏꯗꯣ ꯊꯦꯛꯀꯠꯂꯗꯅ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯤ. ꯑꯔꯨꯕꯤ, ꯀꯩꯊꯦꯜꯗ ꯌꯧꯁꯤꯜꯂꯛꯑꯦꯁꯦ. ꯑꯁꯣꯝꯒꯤ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯄꯣꯠꯐꯝꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯁꯤ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯉꯤ. ꯑꯔꯨꯕꯤꯁꯨ ꯀꯦꯊꯕꯤꯁꯨ ꯐꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯟꯕ ꯍꯧꯏ. ꯑꯔꯨꯕꯤꯅ, ꯀꯦꯊꯕꯤ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ? ꯃꯆꯨꯁꯦ ꯈꯤꯇꯪꯗꯤ ꯋꯥꯎꯃꯟꯗ꯭ꯔꯥ? ꯈꯔꯗꯤ ꯋꯥꯎꯔꯦ. ꯑꯗꯣ ꯏꯪꯅ ꯂꯦꯝꯅꯗꯤ ꯐꯖꯩꯗ. ꯑꯩꯗꯤ ꯃꯆꯨ ꯑꯋꯥꯎꯕꯗꯤ ꯀꯌా ꯄꯥꯝꯗꯦ. ꯑꯌꯥꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯌꯦꯡꯉꯨ. ꯁꯤꯅ ꯃꯆꯨ ꯈꯔ ꯌꯥꯛꯏ. ꯀꯗꯥꯏ? ꯃꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯌꯦꯡꯉꯤ. ꯄꯣꯠꯐꯝ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯄꯥꯝꯕ ꯈꯜꯂꯤ. ꯐꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯅꯦꯛ ꯑꯃꯨꯛ ꯈꯜꯂꯤ. ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯖꯕ ꯂꯩ ꯃꯆꯨꯒꯤ ꯃꯆꯨ ꯑꯌꯥꯛꯄ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯉꯤ. ꯀꯦꯊꯕꯤꯅ ꯍꯥꯏ, ꯑꯔꯨꯕꯤ, ꯁꯤꯒꯤ ꯐꯅꯦꯛꯁꯤꯃꯗꯤ ꯐꯅ ꯐꯖꯔꯦꯕꯣ. ꯑꯩꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯂꯤꯕꯣ. ꯑꯩꯁꯨ ꯁꯤ ꯄꯥꯝꯃꯤ. ꯑꯩꯅ ꯍꯦꯛ ꯄꯥꯝ ꯃꯆꯨ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ. ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯉꯗꯅ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ. ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ? ꯑꯩꯅꯁꯨ ꯄꯥꯝ, ꯅꯪꯅꯁꯨ ꯄꯥꯝ. ꯑꯔꯨꯕꯤꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ. ꯏꯆꯦ, ꯁꯤꯒꯤ ꯐꯅꯦꯛꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯩ ꯂꯩꯔꯣꯏꯗ꯭ꯔꯥ? ꯏꯕꯦꯝꯃ, ꯂꯩꯔꯣꯏꯕꯣ. ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯝꯂꯅꯤꯌꯦ. ꯀꯦꯊꯕꯤꯒ ꯑꯔꯨꯕꯤꯒ ꯌꯦꯡꯅꯩ. ꯍꯥꯏꯅꯩ ꯑꯃꯨꯛ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯔꯨꯕꯤ? ꯁꯨꯝꯗꯧꯔꯁꯤ, ꯅꯪꯅ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯣ. ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯏꯅꯔꯒ ꯁꯦꯠꯄ ꯍꯥꯏꯗꯨꯅꯤ. ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯌꯦ. ꯑꯗꯨ ꯑꯣꯏꯔꯁꯨ. ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯅꯤ. ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ. ꯋꯥ ꯇꯞꯅ ꯉꯥꯡꯅꯩ. ꯐꯤ ꯐꯅꯦꯛ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ. ꯃꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯗꯨꯗ ꯉꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯑꯔꯨꯕꯤꯅ, ꯀꯦꯊꯕꯤ, ꯑꯩꯗꯤ ꯉꯥꯁꯤ ꯎꯔꯒ ꯉꯥ ꯊꯣꯡꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯦ ꯇꯧꯔꯤꯁꯦ. ꯆꯥꯅꯤꯡꯂꯒꯅ ꯍꯦꯛ ꯂꯩꯔꯨꯗꯅ. ꯁꯦꯜ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯎꯏꯗ. ꯉꯥꯁꯤ ꯌꯦꯡꯉꯨꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ.
ꯑꯔꯨꯕꯤꯅ ꯉꯥ ꯌꯦꯡꯉꯤ ꯂꯩꯔꯤꯕ ꯉꯀ꯭ꯔꯥꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯉꯀ꯭ꯔꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯆꯥꯎꯁꯨ ꯐꯅ ꯆꯥꯎꯔꯦ ꯏꯅꯦ ꯉꯀ꯭ꯔꯥꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯅꯪꯒꯤꯁꯤꯕꯨ ꯉꯀ꯭ꯔꯥꯁꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯀ꯭ꯔꯥꯁꯤꯅ ꯍꯥꯎꯅꯤꯌꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯇꯧꯕ ꯑꯩꯒꯤꯗ ꯁꯣꯏꯖꯤꯟ ꯈꯔꯁꯨ ꯂꯩꯍꯧꯋꯦ ꯉꯀ꯭ꯔꯥꯁꯦ ꯁꯣꯏꯖꯤꯟꯒ ꯊꯣꯡꯁꯤ ꯍꯦꯛ ꯂꯩꯔꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯉꯥꯗꯨ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ ꯑꯔꯨꯕꯤꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯀꯦꯊꯕꯤ ꯅꯪꯅ ꯉꯁꯥꯏ ꯁꯣꯏꯖꯤꯟ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯧꯅꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯀꯦꯊꯕꯤꯅ ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯣ ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯑꯩꯕꯨ ꯃꯗꯨꯒꯤ ꯁꯣꯏꯖꯤꯟ ꯈꯔꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯊꯝꯈꯤꯕꯗꯨꯕꯣ ꯁꯣꯏꯖꯤꯟꯕꯨ ꯀꯗꯥꯏ ꯊꯝꯅꯤ ꯍꯥꯏꯕꯒꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯀꯦꯊꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯣꯏꯖꯤꯟ ꯊꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯄꯨꯈ꯭ꯔꯣ ꯌꯥꯝꯅꯗꯤ ꯅꯠꯇ꯭ꯔꯤ ꯌꯥꯔꯅꯤ ꯁꯤꯈꯩꯁꯤꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯗꯕꯅꯤ ꯉꯥꯏꯈꯣꯅꯦ ꯑꯔꯨꯕꯤ ꯁꯣꯏꯖꯤꯟꯁꯤ ꯎꯔꯒ ꯑꯩꯗꯤ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯛꯏ ꯑꯔꯨꯕꯤꯅ ꯀꯔꯤ ꯋꯥꯅꯣ ꯅꯪ ꯅꯣꯡ ꯅꯤꯡꯁꯤꯡꯂꯒ ꯅꯣꯏꯕꯗꯨꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯁꯤꯒꯤ ꯁꯣꯏꯖꯤꯟꯁꯤꯒꯤ ꯋꯥꯔꯤꯅꯤꯗ ꯍꯥꯏꯌꯨꯅꯤ ꯑꯩꯁꯨ ꯇꯥꯒꯦ ꯀꯦꯊꯕꯤꯅ ꯄꯥꯎ ꯇꯝꯃꯤ ꯍꯣ ꯁꯨꯝꯗꯧꯕ ꯆꯌꯣꯜꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ ꯉꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛꯅꯅꯦ ꯁꯤꯒꯤ ꯁꯣꯏꯖꯤꯟꯁꯦ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯄꯨꯗꯨꯅ ꯆꯠꯄ ꯁꯤꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯀꯣ ꯃꯆꯥ ꯑꯃ ꯂꯩꯕ ꯀꯣ ꯃꯆꯥꯗꯨꯗ ꯉꯥ ꯈꯔꯅꯦ ꯄꯤꯔꯤꯡ ꯍꯦꯛ ꯆꯣꯡꯂꯛꯄ ꯃꯗꯨꯗ ꯃꯥꯗꯤ ꯉꯥꯗꯣ ꯐꯥꯅꯤꯡꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤ ꯁꯣꯏꯖꯤꯟ ꯑꯁꯦ ꯅꯥꯄꯤ ꯃꯊꯛꯇ ꯊꯝꯂꯒ ꯀꯣꯝ ꯑꯗꯨꯗꯅꯦ ꯃꯍꯥꯛꯇꯤ ꯐꯟ ꯆꯣꯡꯊꯈ꯭ꯔꯕ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯥꯗꯤ ꯀꯣꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯊꯤꯡꯖꯤꯟꯗꯨꯅ ꯉꯥꯁꯤꯡꯗꯣ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗ ꯀꯣꯝ ꯃꯄꯨꯗꯣ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯦꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯃꯗꯨꯅ ꯃꯥꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯀꯥꯈꯠꯂꯒ ꯇꯤꯡꯀꯠꯇꯅꯅꯦ ꯍꯦꯛ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯊꯝꯂꯝꯕ ꯁꯣꯏꯖꯤꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯨꯟꯖꯤꯜꯍꯧꯕ ꯁꯤꯅꯤꯗ ꯋꯥꯔꯤꯕꯨ ꯑꯗꯨꯗꯤ ꯅꯪꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇ꯭ꯔꯦꯅꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯑꯔꯨꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯟꯁꯥꯡꯗꯣ ꯍꯥꯡꯅ ꯊꯣꯡꯉꯨꯀꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇꯪ ꯍꯦꯛꯄꯤꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯆꯠꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯍꯧꯏ ꯑꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯀ꯭ꯔꯥꯗꯨꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ ꯑꯔꯨꯕꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯕꯒꯦ ꯑꯔꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯉꯤ ꯍꯥꯎꯔꯅꯤꯗ ꯆꯥꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ ꯍꯣꯏ ꯑꯩ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯀꯣ ꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯍꯧꯏ ꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ ꯊꯝꯕꯧꯅ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕꯅꯤ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯊꯥꯔꯣ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯊꯥꯔꯣꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯐꯨꯐꯝꯂꯣ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯑꯁꯣꯟꯕꯤꯅꯤ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯇꯨꯍꯠꯄꯤꯔꯤ ꯃꯁꯤꯕꯨ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯁꯦ ꯐꯨꯋꯣ ꯅꯈꯣꯏꯗ ꯄꯦꯟꯅꯩꯕ ꯐꯨꯔꯁꯦ ꯐꯨꯋꯣ ꯍꯩ ꯋꯥ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯀꯗꯥꯏ ꯁꯤꯜ ꯄꯤꯔꯣ ꯁꯤꯜꯗ ꯁꯠꯆꯠꯄꯤꯔꯧꯅꯤ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯄ ꯊꯦꯡꯉꯤ ꯁꯤꯜ ꯄꯤꯔꯣ ꯍꯣ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯂꯩꯐꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯅꯪ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜꯗꯨ ꯍꯨꯜꯂꯤꯗꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯁꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯌꯥꯝ ꯋꯥꯔꯦ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝ ꯋꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯆꯠ ꯅꯆꯥ ꯑꯅꯤ ꯁꯤ ꯄꯨꯔꯒ ꯅꯪ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯆꯗꯧꯔꯤꯕ ꯆꯠꯂꯣꯏ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏꯌꯦ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯅꯣ ꯀꯔꯤꯒꯤ ꯆꯠꯇꯕ ꯑꯩꯅ ꯐꯨꯔꯒ ꯇꯥꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯆꯠꯍꯧ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪꯒꯤ ꯄꯦꯟꯅꯕ ꯇꯧꯔꯤ ꯃꯈꯩꯅ ꯑꯩꯕꯨ ꯐꯩ ꯍꯥꯏꯕ ꯅꯪꯒꯤ ꯁꯦꯜ ꯄꯤꯗ꯭ꯔꯒꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯛꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯃꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯅꯪꯒꯤꯗꯤ ꯍꯤꯗꯥꯛ ꯊꯛꯄ ꯐꯪꯗꯒ ꯂꯣꯏꯔꯦ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪ ꯁꯤꯕꯣ
ꯃꯁꯤ ꯅꯨꯄꯤꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯄꯥꯝ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧ ꯑꯄꯥꯝꯕ ꯑꯃ ꯇꯧ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯟꯕꯤꯔꯤ ꯋꯥꯈꯜ ꯑꯁꯤꯕꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯇꯥꯔꯕꯁꯨ ꯄꯤꯛꯂꯤꯕ ꯅꯆꯥꯅꯤ ꯁꯤꯕꯨꯗꯤ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯕ ꯀꯅꯥꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯩꯅ ꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯑꯃꯨꯛꯀ ꯐꯨꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯃꯨꯛꯀ ꯐꯨꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯁꯦꯡꯅ ꯋꯥꯔꯦ ꯃꯍꯥꯛ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛ ꯀꯞꯂꯤ ꯀꯦꯊꯕꯤꯅ ꯑꯩꯗꯤ ꯆꯥꯛꯁꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦꯁꯦ ꯑꯔꯨꯕꯤꯗꯨꯕꯨ ꯃꯥꯒꯤ ꯉꯥ ꯊꯣꯡꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ ꯏꯟꯁꯥꯡꯁꯦ ꯃꯥꯅ ꯊꯤꯜꯂꯛꯄ ꯉꯥꯏꯔꯣꯏꯒꯦ ꯑꯩ ꯅꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯔꯨꯕꯤ ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯨꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯥꯎꯅꯔꯤꯕꯗꯨ ꯃꯍꯥꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯖꯩ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯒꯦ ꯍꯥꯏꯔꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯈꯠꯅꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯦꯃꯟꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯔꯨꯕꯤꯕꯨ ꯀꯧꯏ ꯑꯔꯨꯕꯤ ꯑꯔꯨꯕꯤ ꯑꯩ ꯂꯥꯛꯏꯌꯦ ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗꯩ ꯈꯨꯝꯂꯛꯏ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯀꯦꯊꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯐꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯣꯏꯗꯧꯔꯦ ꯃꯍꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯀꯝꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯂꯣꯏꯗꯧꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯣ ꯑꯔꯨꯕꯤꯁꯨ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯥꯅ ꯍꯪꯉꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯦ ꯇꯥꯗ ꯍꯣꯏꯗꯔꯥ ꯍꯣ ꯃꯈꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝꯃꯩꯀꯥꯟꯁꯦ ꯃꯈꯣꯏꯅꯤꯒꯤ ꯂꯥꯎꯅꯕꯒꯤ ꯃꯇꯝꯅꯤ ꯑꯩꯗꯤ ꯆꯤꯟꯐꯥꯕ ꯄꯨꯔꯦ ꯇꯣꯛꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥ ꯊꯝꯃꯧꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯁꯦꯜ ꯇꯤꯡꯍꯜꯂꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯤ ꯃꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯤ ꯁꯦꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯗ꯭ꯔꯒꯅ ꯍꯦꯛꯇ ꯐꯨꯕꯤꯕ ꯃꯄꯥꯝꯗ ꯆꯠꯈꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯅꯨꯄꯥ ꯂꯣꯏꯅ ꯅꯠꯇꯦꯗ ꯀꯩꯅꯣꯅꯦ ꯃꯈꯣꯏ ꯍꯤꯗꯥꯛ ꯊꯛꯄ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒ ꯍꯥꯏꯅꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯐꯈ꯭ꯔꯦꯀꯣ ꯐꯕ ꯍꯥꯏꯕꯕꯨ ꯌꯥꯝ ꯐꯔꯕꯖꯥꯠꯅꯤꯗ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯦꯊꯕꯤ ꯑꯩꯗꯤ ꯊꯔꯣꯒꯤ ꯈꯟꯕꯗꯅꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯄꯤꯛꯄ ꯑꯅꯤꯁꯤꯒ ꯑꯁ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯗꯤ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯀꯔꯝꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯒꯅꯤ ꯃꯥꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯃꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ ꯃꯥꯅꯦ ꯃꯥ ꯄꯥ ꯄꯨꯕ ꯁꯣꯏꯔꯣꯏꯀꯣ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯎꯅꯕ ꯂꯦꯞꯇ꯭ꯔꯤꯅꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕꯒ ꯑꯃꯠꯇ ꯌꯥꯔꯝꯂꯔꯣꯏ ꯅꯣꯡꯃꯅꯦ ꯑꯩꯅ ꯃꯁꯤꯡ ꯂꯥꯛꯄꯗ ꯍꯤꯗꯥꯛ ꯄꯔꯦꯡ ꯑꯃ ꯃꯥꯒꯤ ꯃꯉꯛꯁꯝꯗꯅꯦ ꯌꯥꯝꯕ ꯁꯣꯏꯔꯣꯏ ꯃꯁꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯊꯝꯕꯧ ꯑꯃꯗꯤ ꯊꯔꯣꯅ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯁꯨꯝ ꯀꯟꯕ ꯍꯦꯟꯒꯠꯂꯛꯏ ꯑꯔꯨꯕꯤꯅ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯠꯅꯕ ꯇꯣꯛꯇꯦꯅꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯠꯇꯦ ꯑꯔꯨꯕꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯇꯟꯗ꯭ꯔꯗ ꯀꯌꯥꯗꯤ ꯌꯥꯝꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯈꯠꯅꯕꯗ ꯈꯥꯝꯗꯣꯛꯂꯤꯕꯁꯦ ꯈꯥꯝꯗꯣꯛꯅꯕ ꯃꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯈꯠꯅꯩꯔꯥ ꯍꯥꯏꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗ ꯌꯥꯎꯔꯨꯅꯨ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯄꯤꯔꯨꯁꯤ ꯍꯣꯏ ꯑꯊꯣꯡꯕ ꯏꯟꯁꯥꯡꯗꯨ ꯊꯥꯡꯊꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯏ ꯊꯝꯕꯧ ꯍꯣꯏ ꯇꯝꯅ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯖꯕ ꯇꯥꯔꯕꯁꯨ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯗꯥꯅꯤ ꯊꯝꯕꯧꯅ ꯂꯥꯎꯏ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯆꯠꯂꯣ ꯊꯨꯅ ꯊꯔꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯊꯤꯅ ꯐꯨꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯌꯨꯝ ꯑꯗꯨꯕꯨꯗꯤ ꯈꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯦꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯃꯍꯥꯛ ꯑꯁꯨꯝ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯨꯝ ꯑꯣꯏꯅ ꯍꯥꯏꯔꯤ ꯆꯠꯈꯤꯒꯅꯤꯌꯦ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯅꯪꯒꯤ ꯑꯄꯠꯄ ꯁꯦꯒꯥꯏꯕ ꯅꯌꯨꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯂꯩꯅꯤꯡꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯆꯠꯈꯤꯅꯤ ꯃꯐꯝ
ꯑꯁꯤꯗ ꯃꯤꯀꯣꯞ ꯑꯝꯇ ꯄꯟꯊꯔ ꯂꯩꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯅꯤ ꯑꯩ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯆꯠꯄꯤꯈ꯭ꯔꯣꯅ ꯍꯧꯖꯤꯛ ꯐꯥꯎ ꯆꯠꯇ꯭ꯔꯤꯕꯗꯤ ꯀꯩꯒꯤꯅꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯨ ꯇꯔꯦ ꯃꯈꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯕꯦꯝꯃ ꯑꯩ ꯂꯩꯔꯝꯕꯒꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯖꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩꯕꯨꯅꯦ ꯑꯃꯨꯛ ꯀꯧꯕꯒꯗꯤ ꯂꯥꯛꯀꯅꯨꯀꯣ ꯀꯧꯕꯒꯗꯤ ꯂꯥꯛꯀꯅꯨ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯄ ꯍꯥ ꯃꯗꯨꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯣ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯊꯥꯔꯣꯅ ꯀꯞꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯀꯣ ꯅꯄꯥ ꯌꯨꯡꯍꯧꯕꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯏꯄꯥꯝꯗ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯊꯥꯔꯣꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯏꯆꯦ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯕꯨ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯕꯤꯔꯤꯕꯁꯤꯕꯣ ꯊꯥꯔꯣꯅ ꯃꯁꯤꯒꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯩ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯁꯦ ꯃꯥ ꯐꯠꯇꯕ ꯅꯨꯄꯥꯅꯤꯀꯣ ꯃꯥ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯁꯤ ꯑꯗꯨꯕꯨꯕ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯕ ꯂꯩꯀꯥꯏ ꯂꯣꯏꯅ ꯇꯥꯔꯦ ꯋꯥ ꯂꯥꯎꯔꯦ ꯁꯤꯕꯨ ꯐꯖꯕ ꯋꯥꯔꯣ ꯃꯥꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯐꯨꯕ ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜꯕꯨ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯤꯕ ꯃꯥꯒꯤ ꯁꯦꯜ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯐꯨꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯄꯨꯔꯒꯅꯦ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦꯕ ꯑꯩ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯛꯇ꯭ꯔꯦꯕꯁꯨ ꯌꯥꯝ ꯈꯥꯡꯕꯅꯤ ꯅꯍꯥꯟꯈꯩ ꯑꯩꯁꯨ ꯃꯗꯨ ꯌꯥꯗꯦ ꯈꯔ ꯈꯟꯅ ꯆꯩꯅꯕꯒꯤꯕꯨ ꯏꯄꯥꯝꯗ ꯆꯠꯄ ꯍꯧꯅꯕ꯭ꯔꯥ ꯃꯈꯣꯏꯅ ꯅꯨꯄꯥꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯔ ꯍꯦꯛ ꯈꯨꯝꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯏꯆꯦꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯀꯔꯝꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯔꯨꯕꯤ ꯑꯩ ꯌꯥꯝ ꯋꯥꯔꯦꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯔꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕꯒꯤ ꯆꯀ꯭ꯔꯤꯕꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ ꯀꯦꯊꯕꯤꯅ ꯊꯝꯕꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥ ꯊꯝꯕꯧꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯅꯨꯄꯤꯕꯨ ꯁꯨꯝꯅ ꯑꯣꯠꯄ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯦꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯗꯤ ꯊꯥꯔꯣꯅ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯒꯅꯨ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯧꯔꯁꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯏꯆꯥꯅꯤꯁꯦ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯏꯆꯦ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣꯗ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯤꯅ ꯀꯌꯥ ꯐꯖꯅ ꯉꯥꯡꯅꯒꯟꯗꯕꯅꯤ ꯑꯔꯨꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯑꯩ ꯈꯥꯡꯂꯨꯔꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯃꯥꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯅꯅꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯊꯥꯔꯣ ꯈꯥꯝꯕ ꯌꯥꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯊꯝꯕꯧꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯁꯨ ꯊꯣꯛꯂꯛꯏ ꯃꯌꯨꯝ ꯇꯥꯟꯅ ꯍꯜꯂꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯊꯣꯛꯂꯕ ꯍꯥꯏꯗꯨꯅꯤ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯏ ꯉꯥ ꯊꯣꯡꯕꯗꯣ ꯀꯨꯞꯂꯝꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯩꯕꯅꯦ ꯃꯥꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯗꯅꯕ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯍꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯒ ꯑꯔꯨꯕꯤꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯍꯧꯅꯔꯝꯃꯤ ꯁꯥꯅ ꯁꯥꯕꯒ ꯁꯤꯡꯖꯨꯕꯨ ꯈꯪꯆꯥ ꯆꯥꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤ ꯂꯥꯎꯍꯩ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯕꯅꯤ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ ꯆꯠꯅ ꯀꯦꯊꯕꯤꯅ ꯍꯥꯏ ꯑꯔꯨꯕꯤ ꯅꯪꯅ ꯉꯔꯥꯡ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯐꯅ ꯍꯥꯎꯏ ꯑꯩꯗꯤ ꯄꯣꯛꯀꯥꯏꯒꯩ ꯆꯥꯏ ꯍꯥꯎꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯔꯤꯗꯅ ꯌꯥꯝꯅ ꯍꯥꯎꯏ ꯋꯥ ꯑꯃꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯅꯠꯇꯦ ꯑꯔꯨꯕꯤ ꯏꯆꯦ ꯊꯔꯣꯗꯨꯕꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯨ ꯂꯩꯕꯁꯨ ꯎꯔꯝꯗꯦ ꯍꯜꯂꯝꯃꯅꯤꯗ ꯑꯗꯨꯝ ꯃꯥ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯥꯁꯨꯕ ꯑꯁ ꯈꯔ ꯉꯥꯡꯆꯩꯕꯒꯤꯕꯨ ꯃꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯃꯤ ꯑꯗꯨꯅꯤꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯆꯠꯄꯅ ꯏꯅꯦ ꯇꯝꯐꯥꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏ ꯏꯅꯦ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏ ꯆꯪꯉꯧ ꯆꯥꯔꯣ ꯂꯥꯛꯑꯣ ꯅꯈꯣꯏꯅ ꯆꯥꯅꯕꯅꯦ ꯏꯅꯦꯅ ꯌꯣꯜꯂꯤꯕꯁꯦ ꯏꯅꯦ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯌꯨ ꯄꯦꯟꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯍꯣꯏ ꯁꯥꯍꯟꯒꯦ ꯑꯗꯨꯗ ꯐꯝꯃꯨ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ ꯇꯝꯐꯥꯅ ꯍꯥꯏ
ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯦꯅ ꯃꯧꯅ ꯎꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯦ ꯏꯅꯦ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯅ ꯂꯩꯖꯔꯨꯅꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯍꯧꯒꯗꯕꯅꯤ ꯐꯩꯌꯦ ꯐꯩꯌꯦ ꯁꯤꯡꯖꯨꯁꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯇꯣꯠꯂꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯅꯦꯅ ꯑꯗꯨꯝ ꯇꯣꯠꯄꯤꯔꯛꯑꯣ ꯇꯝꯐꯥꯅ ꯁꯤꯡꯖꯨ ꯇꯣꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯅꯕ ꯄꯤ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯆꯥꯔꯣ ꯊꯨꯝ ꯃꯣꯔꯣꯛ ꯀꯥꯏꯗꯣ ꯅꯝꯕꯔ ꯌꯦꯡꯉꯣ ꯑꯔꯨꯕꯤꯅ ꯁꯤꯡꯖꯨꯗꯨ ꯑꯃꯨꯔꯛ ꯍꯨꯏ ꯑꯗꯨꯒ ꯍꯥꯏ ꯃꯣꯔꯣꯛꯁꯤꯗꯤ ꯀꯌꯥꯝ ꯁꯥꯔꯒꯦꯅꯦ ꯑꯔꯨꯕꯤ ꯌꯥꯝꯅ ꯁꯥꯕꯨꯗꯤ ꯅꯠꯇꯦꯗ ꯆꯥꯎ ꯀꯦꯊꯕꯤꯅ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯃꯍꯥꯎ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯊꯨꯝ ꯋꯥꯠꯂꯤꯔ ꯀꯩꯅꯣ ꯀꯣꯝꯄ꯭ꯔꯦꯛ ꯑꯝꯇ ꯍꯥꯞꯇ꯭ꯔꯕꯣ ꯍꯥꯞꯄꯅꯤꯗ ꯐꯖꯅ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯅꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯩꯅꯣꯗ 이ꯕꯦꯝꯃꯅꯤ ꯑꯩꯒꯤ ꯁꯤꯡꯖꯨꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯎꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯗ ꯍꯥꯎꯇꯦꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤꯗ ꯍꯥꯎꯇ꯭ꯔꯒꯅꯅꯦ ꯇꯣꯛ ꯆꯥꯔꯨꯔꯅꯨ ꯏꯅꯦꯒꯤ ꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯊꯝꯕꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯥꯛꯏ ꯃꯈꯣꯏ ꯎꯕꯗ ꯑꯔꯨꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒ ꯃꯤꯠꯀ ꯌꯦꯡꯅꯩ ꯍꯥꯏꯅꯩ ꯀꯩꯅꯣꯗ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯀꯅꯥ ꯍꯥꯏꯌꯦꯗꯨꯒ ꯉꯁꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯗ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯏ ꯀꯧꯕ ꯂꯥꯛꯀꯅꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯉꯔꯥꯡꯗꯤ ꯏꯆꯦ ꯊꯥꯔꯣꯁꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏꯕ ꯁꯤꯗꯅꯤꯅꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯔꯨꯅꯨ ꯍꯥꯏꯔꯤꯁꯦ ꯉꯔꯥꯡꯅ ꯑꯃꯨꯛꯇꯣꯏꯕ ꯎꯅꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯁꯤꯡꯖꯨ ꯑꯁꯤꯅꯒ ꯃꯣꯔꯣꯛ ꯆꯥꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗꯦ ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯕꯅꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯏ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯀꯦꯊꯕꯤꯅ ꯃꯈꯣꯜꯗꯨ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯒꯤ ꯈꯪꯂꯣꯏ ꯍꯥꯏꯕꯒꯦ ꯁꯤ ꯅꯪꯅ ꯈꯪꯕꯖꯥꯠ ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯕꯤꯔꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯅ ꯍꯤꯀꯥꯞ ꯇꯧꯈꯤꯕꯗꯣ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯝꯅꯒ ꯍꯥꯏꯔꯕ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯅꯁꯨ ꯑꯃꯨꯛ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯅꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯅꯅꯦꯝꯕꯣꯛꯇ ꯇꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯦ ꯑꯩꯅ ꯀꯗꯥꯏ ꯁꯦꯜ ꯍꯨꯔꯥꯜꯂꯦ ꯍꯥ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯦꯜ ꯍꯨꯔꯥꯟꯈꯤꯕ ꯂꯩꯒꯦ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯎꯖꯍꯧꯋꯦ ꯅꯪꯅꯗꯤ ꯂꯣꯟꯅ ꯇꯨꯝꯃꯤꯅ ꯀꯅꯥ ꯈꯪꯂꯣꯏ ꯎꯔꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦ ꯅꯕꯦꯝꯃ ꯑꯩꯅꯗꯤ ꯍꯣꯠꯇ꯭ꯔꯣꯡ ꯎꯕꯖꯥꯠ ꯑꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒ ꯁꯪꯖꯗꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯧꯔꯤꯕ ꯁꯪꯖꯗꯦꯀꯣ ꯑꯗꯨꯒꯤꯔꯣ ꯅꯪ ꯌꯥꯝ ꯈꯪꯂꯤꯕꯗꯣ ꯅꯠꯇꯦ ꯈꯠꯅꯕꯁꯤꯕꯨ ꯁꯣꯝꯅ ꯍꯥꯟꯅ ꯍꯧꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯁꯨꯝꯕꯤ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯍꯦ ꯅꯨꯄꯥ ꯁꯨꯝꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯅꯨꯄꯥ ꯐꯥꯕꯤ ꯍꯥꯏꯁꯤ ꯍꯦ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯦꯡꯉ ꯉꯥꯡꯀꯣ ꯉꯁꯤꯅꯦ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯀꯅꯤꯀꯣ ꯐꯥꯒꯤꯗꯒꯤ ꯌꯥꯎꯔꯣꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯉꯝꯊꯣꯛꯅꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯂꯥꯛꯑꯣ ꯉꯝꯊꯣꯛꯅꯔꯁꯦ मसी तसेंग नेंगोंदा हौरे माले मसे हौरे लाओने से आइदि हौरे हो हौरे मसी आइने सोनेंग तन मसमसे खुदांग येला हाइनि से मसे नंग नेगी समसि पाइदना खुदांग येलगा आइने सिदैसिदा जकोय के सादा लैब तारेने आइगोंदा हौबो हौरकलाबदिने लेना थागदब नते मसी मदि नंगने नंग खंजिलो आइखोइसुने आइगोंदा हौरकपदा लेना थागदब नतिये मसी चानम के हौरी मसे मसम मसे पोइदि फोइरगिदा आई मखोय अनी कन लाउनरी सोमदना थंबौना मागी निपी थरोदा हाय थरो नते लाउनबगी खोंजेल म तारिबसिबु
ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯥꯜꯂꯤꯕꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯗꯥꯏꯅꯦ ꯅꯣꯡꯇ ꯈꯠꯅꯗꯕꯅꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯅ ꯀꯟꯅ ꯈꯠꯅꯔꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯆꯪꯂꯒ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯂꯨꯁꯨꯗꯅ ꯍꯥ ꯑꯩ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩ ꯑꯩꯈꯣꯏꯅꯤꯅ ꯈꯠꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏꯅꯤꯕꯨ ꯈꯥꯝꯂꯛꯈꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯣꯟꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨ ꯊꯛꯇ꯭ꯔꯦ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯦ ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯑꯩꯅ ꯊꯥꯛꯂꯤꯗꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯃꯈꯣꯏꯅꯤ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯂꯨꯒꯦ ꯆꯠꯂꯨ ꯊꯥꯔꯣ ꯌꯥꯝꯅ ꯊꯨꯅ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯗꯤ ꯑꯗꯨꯃꯛ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ ꯀꯦꯊꯕꯤꯅ ꯍꯩ ꯀꯤꯔꯕꯣ ꯆꯪꯉꯛꯑꯣ ꯅꯁꯝꯗꯨ ꯐꯣꯏꯕꯤꯒꯦ ꯅꯪ ꯑꯣꯏꯅ ꯂꯥꯎꯅꯤ ꯁꯤꯅ ꯐꯣꯏꯗꯠꯄꯤꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯈꯠꯅꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯀꯤꯔꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯨꯠ ꯂꯥꯎꯕ ꯅꯪꯕꯨ ꯀꯤꯗꯣꯏꯕ ꯀꯤꯕꯤꯗꯦꯀꯣ ꯍꯣ ꯍꯥꯏꯖꯤꯜꯂꯣ ꯊꯔꯣꯅ ꯆꯪꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯌꯥ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯈꯣꯏꯅꯤꯅ ꯉꯁꯤ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯍꯥ ꯇꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯊꯔꯣꯅ ꯍꯥꯏꯔꯤꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯀꯟꯅ ꯈꯠꯅꯔꯤ ꯊꯔꯣꯅ ꯑꯃꯨꯛꯀ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤꯕꯣ ꯇꯣ ꯍꯥꯏꯔꯒ ꯑꯔꯨꯕꯤꯌꯥ ꯀꯦꯊꯕꯤ ꯅꯈꯣꯏꯅꯤꯕꯨ ꯇꯣ ꯍꯥꯏꯕꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯟꯕ ꯂꯩꯇꯦ ꯀꯦꯊꯕꯤꯅ ꯍꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯅꯤꯅ ꯐꯨꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯨꯗꯕ ꯇꯥꯕꯅꯤ ꯂꯥꯎꯑꯣ ꯀꯦꯊꯕꯤ ꯌꯥꯝꯅ ꯐꯤꯡꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯊꯥꯔꯣ ꯃꯍꯥꯛꯇꯤ ꯄꯥꯈꯠꯂꯤ ꯇꯁꯦꯡꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯔꯣꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯦꯊꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯤ ꯑꯔꯨꯕꯤꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯃꯨꯛꯏ ꯊꯥꯔꯣꯅ ꯂꯩꯀꯥꯏ ꯃꯤ ꯈꯠꯅꯔꯦ ꯂꯩꯀꯥꯏ ꯃꯤ ꯈꯠꯅꯔꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯁꯦ ꯃꯥꯅ ꯈꯥꯝꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯏ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯀꯦꯊꯕꯤꯒꯤ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯊꯣꯔꯛꯄꯗꯨꯗ ꯊꯥꯔꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯔꯨꯕꯤꯅ ꯅꯣꯛꯇꯨꯅ ꯃꯆꯦ ꯊꯥꯔꯣꯗ ꯍꯥꯏ ꯏꯆꯦ ꯊꯥꯔꯣ ꯀꯦꯊꯕꯤꯒ ꯑꯩꯒꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯠꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯇꯥ ꯊꯝꯕꯧꯒ ꯅꯪꯒꯅ ꯑꯗꯨꯛ ꯀꯟꯅ ꯈꯠꯅꯔꯒ ꯄꯨꯟꯁꯤꯒꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯏꯆꯦꯕꯨ ꯏꯆꯥꯅꯤꯗꯨ ꯄꯨꯔꯒ ꯅꯄꯥꯝꯗ ꯍꯟꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯇꯩ ꯅꯥꯎ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯄ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯊꯋꯥꯏ ꯋꯥꯈꯤꯕꯗꯣ ꯑꯔꯦꯝꯕ ꯍꯦꯛ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯏꯆꯦꯕꯨ ꯊꯋꯥꯏ ꯋꯥꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯗꯨꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯊꯥꯔꯣꯅ ꯈꯨꯠꯂꯪꯂꯝꯃꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯆꯦ ꯑꯔꯨꯕꯤꯒꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯠꯅꯕ ꯂꯩꯔꯣꯏꯗ ꯑꯩꯈꯣꯏꯗꯤ ꯁꯨꯝꯅꯇꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤ ꯃꯤꯋꯥꯁꯤꯗꯤ ꯑꯐꯕ ꯃꯤꯋꯥꯅꯤ ꯍꯥ ꯑꯁꯨꯝ ꯇꯧꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯈꯠꯅꯗꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯅ ꯀꯥꯡꯂꯨꯞ 3 ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯅ ꯂꯥꯏꯌꯥ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯁꯍꯤꯡ ꯑꯍꯤꯡ ꯆꯥꯕ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯈꯛ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥꯕꯨ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯅ ꯌꯥꯝꯅ ꯀꯤ ꯃꯈꯣꯏꯗꯒꯤ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯂꯥꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯅ ꯂꯩꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯁꯤ ꯌꯥꯅꯔꯝꯗꯦ ꯌꯦꯛꯅꯕ ꯊꯝꯅꯈꯤꯔꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯁꯤ ꯌꯦꯡꯊꯤꯅꯗꯨꯅꯇ ꯍꯥꯟꯅ ꯁꯨꯅꯗꯨꯅꯇ ꯂꯩꯔꯛꯏ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯃꯛꯁꯨ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯊꯤꯅꯕ ꯍꯥꯠꯅ ꯁꯨꯅꯕ ꯀꯌా ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯂꯥꯏ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯍꯩ ꯀꯌꯥ ꯍꯩꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯑꯃꯁꯨ ꯌꯥꯎꯖꯩ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯇꯤ ꯂꯥꯏꯌꯥꯝ ꯀꯌꯥꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯣꯏꯗꯨꯅ ꯃꯇꯨ ꯁꯣꯟꯅ ꯍꯤꯡꯖꯕꯅꯤ
ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯥꯌꯥꯝꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯂꯥꯛꯄꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯁꯨ ꯂꯥꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯑꯃꯗꯤ ꯁꯛꯇꯤ ꯀꯌꯥ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯥ ꯉꯥ ꯀꯌꯥꯒꯤ ꯏꯈꯦꯡ ꯑꯗꯨ ꯊꯛꯂꯒ ꯐꯪꯖꯕ ꯁꯛꯇꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯌꯥꯎꯗ꯭ꯔꯕ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯥ ꯉꯥ ꯀꯌꯥꯒꯤ ꯏꯈꯦꯡ ꯄꯤꯊꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯌꯥꯝ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨ ꯋꯥꯇꯥꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜꯅ ꯀꯌꯥ ꯂꯩ, ꯃꯁꯤ ꯇꯨꯝꯅ ꯍꯥꯠꯂꯒ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯌꯥꯝ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯀꯥꯡꯂꯨꯞ 8 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯀꯥꯡꯂꯨꯞ ꯑꯃꯃꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯃꯝ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯂꯨꯞ 8ꯁꯤꯒꯤ ꯂꯨꯆꯤꯡꯕ 8 ꯑꯁꯤ ꯄꯨꯟꯅ ꯋꯥꯇꯥꯅꯔꯝꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯃꯅ, "ꯏꯇꯥꯎ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯂꯩꯕꯅ ꯅꯨꯄꯤ ꯑꯉꯥꯡ, ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯑꯃꯗꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯑꯃꯗꯤ ꯁꯥꯗꯥꯟꯕꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯃꯈꯣꯏꯕꯨ ꯊꯤꯗꯨꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯅꯤ ꯈꯜꯂꯤ." ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯖꯅꯤꯡꯉꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯀꯌꯥꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯊꯝꯅꯔꯛꯄ ꯑꯃꯗꯤ ꯌꯦꯡꯊꯤꯅꯔꯛꯄꯅꯤꯅ ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯍꯥꯛꯁꯨ ꯈꯟꯖꯩ." ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯝꯊꯥꯁꯨ ꯍꯧꯒꯗꯧꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯒ ꯃꯥꯂꯦꯝꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯃꯈꯣꯏꯕు ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯍꯧꯔꯁꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯌꯥꯅꯔꯛꯂꯕꯁꯨ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯁꯥꯗ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ, "ꯏꯇꯥꯎ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯁꯤꯡꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯨꯆꯤꯡꯕ 9 ꯑꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯕꯅ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯊꯋꯥ ꯁꯥꯗꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯥꯟꯗꯥꯁꯤ ꯍꯥꯏꯅ ꯌꯥꯗ꯭ꯔꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯌꯥꯅꯤꯡꯗ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯝꯊꯥꯁꯨ ꯍꯧꯔꯛꯂꯦ꯫ ꯎꯟ ꯀꯟꯅ ꯇꯥꯕ ꯃꯇꯝ ꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯎꯟ ꯀꯟꯅ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯂꯨꯆꯤꯡꯕ 8 ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡꯃꯛ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯣꯡꯕ ꯂꯣꯛꯆꯞ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯞꯅ ꯃꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯨꯝꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯝꯕ ꯑꯍꯤꯡ ꯑꯃꯗꯤ ꯎꯟ ꯀꯟꯅ తాꯕꯒꯤ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯗꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯨꯆꯤꯡꯕ 8 ꯑꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯂꯥꯟꯕꯨ ꯄꯥꯝꯖꯗꯕ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯂꯨꯆꯤꯡꯕ ꯃꯈꯣꯏ 9ꯅ ꯆꯞ ꯃꯥꯟꯅꯅ ꯌꯥꯅꯔꯕꯗꯨꯗꯗꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯥꯟꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯅꯕ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯗ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯣꯡꯕ ꯂꯣꯛꯆꯞꯇꯅꯤ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯣ ꯑꯔꯩꯕ ꯁꯥ ꯉꯥ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯇꯪ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯈꯔ ꯈꯟꯒꯠꯂꯒ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯣꯡꯕ ꯂꯣꯛꯆꯞꯇ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯍꯤꯡꯆꯥꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯂꯨꯆꯤꯡꯕꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯕꯨ ꯃꯥꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯊꯝꯕꯤꯗꯨꯅ ꯍꯌꯦꯡ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤ ꯆꯤꯡꯊꯥꯡꯈꯣꯡꯕꯤꯁꯨ ꯃꯈꯨꯠ ꯆꯨꯝꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯕ ꯑꯃꯒ ꯅꯤꯡꯉꯣꯜ ꯑꯃꯒ ꯂꯩ꯫ ꯃꯆꯥ ꯄꯤꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯟꯁꯅꯥ ꯑꯗꯨꯒ ꯃꯃꯣꯝ ꯑꯗꯨꯒꯤ ꯃꯤꯡꯂꯦꯟꯅ ꯆꯤꯡꯂꯥꯏꯉꯝꯕꯤ ꯀꯧꯏ꯫
Chinglen sanasu mapagumna mapangal faba hingchaba kayagi maraktagi athauba amani. Aduga chinglai ngambidi mama ibima chingthang khombigum makhut chumi mapangal su mapa ibungo chingsang lakpagumna kalami. Aduba chinglai ngambi chahi 13 muk subada ngairiba oibana makhoi kana amatana chinglai ngambigi tawba ngamba matik mathawna ado amata khanglamde. Chinglai ngambi masak matau adugi matik ningthise aduba tawbatabu madi hingchabagi charol surol oirubana mana sangba amadi tumlaba thawraba huya maya kaya panba aduna magi ningthijaba aduda hena mathau hapagumna su thomlare. Singsang lakpana aigi khunja miyam su tabiyo ningtham thage unna kana tabanina sadan basu yadre maram aduna aikhoigi asonba tanja sida yeknabana khudong jaba lawrpasu yai maram aduna tungkhul dalabasu aigi khunja khudingmak nasana sagi khutlai paiduna natraga anakpada thambiduna tungkhul danbiyo karigumba khongthang makhol amadi mihing manam phawrakpa tarabadi nasana cheksinna michingna singna leinaba khanganjari. Hingsaba amana lusingbagi wabu aikhoina lumna lawjai maram aduna misingna singna ikhoi leijage. Chinglai ngambidi nupa adugi wa adu tabada kithiki rum mapabungda yengjari machagi matau adu khangladuna chingthang khombina masagi makokta nungsina nanbiduna isana karisu kiningai oideda nangi pabung amadi nabungsu leiribasidi isagi tamak imasu leiri asumna masagi akiba adu koknaba haiduna themjinbirami. Chinglai ngambidi pikliba nawa oiribana masada akiba kaya phawraduna mamada yengduna tapna ima aidi lai haibase yamna kijai makhoidi yamna phatte hainasu pabungna hai. Chinglai sanasu nokladuna machangi makokta nungsina nanbiduna isargidi nabung leiribasidi lai makhoina aikhoida karisu henjinba ngamloi makhoidi aikhoigi yeknabane maram aduna yeknaba mabu nangna kirabadi nangbu pangdaba amani haina lawnakini maram aduna makhoibu nangna yeknabani khangadabani ko asumna masalgi thawna oiba yamba wahai kaya haibirei. Lai singna phatribase karino ibung adugane miyoiba makhoisu laina phatabagum phatabra asumna mabungbu yengduna hangle. Chingthang khombi masagi wadu taraga nogle aduga tapna machagi makokta nungsina nanbiraduna miyoiba makhoidi aikhoigi yeknaba nate makhoigi masada ikheng chenbana aikhoigi sinjak oibadagi makhoina aikhoibu kiduna layam kayagi marakta changjafam lawduna lekhibani makhoibu ngakpi senbiriba lai kaya adugi michang changkhibana makhoisu masana adum phattaba tajarabani adubu imagi bema nangna khangadabadi lai kayagi maraktabu oire miyoiba kayagi maraktabu oire lanbu pamjadaba nungsi janana punna leiminaba pamjaba makhoi kaya amasu yauribaniko makhoi kharana phatraga loinamak phattaba oina ubadudi langani asumna macha anida yengladuna chingthang khombina takpirami adumna makhoi punna chamin thakminaba loraduna mayumda changduna pothanaduna leinakre asumna ahingadama loikhiduna mathangi namittadi laigi charol surol oiriba lusingba makhoi taret punna makhoi gi khomi lanmi kaya puduna mong bolok saptamna khongsan khirami somdana mong bolok saptadi karisu khangjadana harau arei leita tanaduna adumak leijari lepa leita asum lakpana mong bolok sap yaurakladuna masagi khulai khutpai chena paiduna mamsilakpa matam ngaiduna leikhirami matamna asum lepa leita chatkibana korau masu mayum changkhre malemasi imam mamsilakle ahingda chaktabi kaujeng harau kayagi nungsi khonjal kaya tarakpadagi hingchaba kanglupki hingchabi kaya ado makhoi gi leijaba sadong kaya amade angangba ikheng safu kaya puduna tholakduna makhoi punna ponsunduna harau nokkhedana chamin thakminari matawadu ubada nokladuna yamna usitana lusingba amana ngasi haiba numisina nakhoigi aroiba numit haibado oidorabani maram aduna nokpu yaba nokhawro chaba yaba nabuk kaina chahawro asumna machinda sonduna yamna karimnana
चिंबादा नोफे तौजे लुचिंबा अदुगी मतौ अदु येंगलगा लानबो पामजदबा लुचिंबा अदुदी साउनिंगबना मसा अदु थक थक निकलबनी अदुबो महक असावबो अदु फाथादुना लोना थोलकलगा उसे उमाइबी अमदा वारोल खरा इबा चेबांग मचेत अमा मचिंदा सिखंदुना पायहन खिरमी अदुगा मचिंदा सु तपना सोंजै लुचिंबा अदुना फै खंगलुद्रथौ कलकनी हौजावबा नखोइबु नोंमा नत्रगा नोंमदे अइना तुमना मांगहनगनी असमना मचिंदा सलमलगा मफम चाबा अमदा जंगसिंदुना मासु लुमदुना लेखिरमी अदुमना हराव नुंगाइबा कयागा लोइनना हिंसाबी कया अदो चामिन थामिनबा लोरदुना पोथानबा मसा मसाई खांपोक्संग मनुंगदा चंगनाखिरमी सोमदना चिंगलाई ngambidi कप कपदुना असुम लेबदुदा मपाबुंग इबुंगो चिंगसांग लाकपना ममा इबेमा चिंथांग खोंबी अमदी मबुंग इबुंगो चिंगलेन सना मखोइ पुन्ना चिंगलाई ngambibु थेमनबो होटनाजरमी चिंथा खोंबीना इमागी बेमा नंगबु कैदौरबगे नोकपतरना सरुक ओइजरकलिबा किसागी माइथोंदा नुंगसुक नुंजानादुना कपतुनादा लैरिबा करिगिनो चिंगसांग लाकपना अमु इपागी इमो करिगी इसाना ngasi milu pirang sinthabano napa aingonda sengna paudom asumna themlaklami tinglai ngambi kapna mapa bung ibungo amadi mama ibema mabungbu yingladuna tapna panthau namongi khomlen manglan chada aikhoi gi yum kai kaya ase khambi maina tumna chaktuna tangoi olamido anduda sunatana aigi mitmangda panthau palem amadi ibung bu uba phangkide nabom na kapna panthau palem amadi ibung bu kau duna asum chelakpada nabom gi mitmangda themu setpa makhoi ani laktuna namom gi kudang paiduna mapham khangraba amada chingduna chalame namom na tung hana yenglakpa matamdadi aigi amase amak hana uba phangkidre maram aduna panthau ngasi ahingse khudong thiba ama nanglagadra haina namongi pai mapungning da chingna jai aduna panthau ngasi gi ahingsi madi khutta khulai paiduna nisingna leibiyu ko masagi manglangi paw adu tabada chingsang lakpa amadi chingkha khombi makhoi ani du masa adu tu sungkiba khangaude asumna macha chinglai ngambina haibasi achumba to oigali maram aduna mapungning ado leitaba ngamdraduna matay manaw anido munna yengnaduna lay wadi amata ngangngaraklamde adubo kaisu khandaba saduna singsang lakpa amadi singkha khombi makhoi ani changduna machabu themduna chingtha khombina imagi bema se karisu khanjingano ima su nangi pabungsu nabungsu aikhoi mayam leiribasidi nangi pabung ima amadi nabungna leiringai kana amatana isagi tubum nama phauba sopa ngamloi si haiduna machabu mathada konsanbirami chingtha khombi so haijari bagi wani mathamoidadi chingnari bani mapureba amadi masana pada mitna yengduna ingit ama tawki singsang lakpa amadi chinglen sanasu masana khangna makhudda khutlai paiduna thomjin aduda ngaktuna laikhirami chingtha khombi so machabu themduna tumhalamlaga masu magi lirung adu paiduna manamda tendong adu so yansenduna misingna sina leirami somda sulayam kaya gi sarol kaya ado matang tanja chap chari khaladuna tapna khongthang makhol saum na henda makhuta khulai chetna paiduna changsilai makhoi masen da mityeng na pau phaudok na duna mainam khara chukhalaga leiriba khangpok sang kaya ado mai thaba hore aduga makhuta khulai paibalami kaya amana khangpok sang kaya ado ikoi silami maramdi maina chakliba khangpok sang adugi manungdagi chenthorpa hingsabi kaya adubu khutlai paiba makhoina hatnaba haiduna ngaiduna leikhi chingsang lakpai khangpok sang adu tamna makhoi lanmi ani ahum tumina makhutta mainam paiduna changsilai ngasaidagi misingna singna leiriba chingsang lakpa chingtha khombi amadi chinglen sanaso makhoi gi masada minam hek phanglakpaga thinthade wala ngangnadana masana khangna hana chenthoktu changlakliba lanmi ani dubu hatlami makhoi gi mayumbu ikoi sinduna leiramba lanmi kaya aduso makhuda thangta paiduna chensilakduna
ꯁꯤꯡꯁꯥꯡ ꯂꯥꯛꯄ ꯆꯤꯡꯊꯥ ꯈꯣꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯟꯗꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯥꯏ ꯉꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯇꯧꯅꯔꯤꯕ ꯀꯌꯥ ꯑꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯤꯍꯤꯡ ꯃꯅꯝ ꯐꯪꯂꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯑꯗꯨꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯕꯨ ꯄꯥꯝꯖꯗꯕ ꯂꯨꯆꯤꯡꯕ ꯑꯗꯨꯗꯤ ꯂꯥꯟ ꯂꯥꯛꯂꯕꯅꯤꯅ ꯃꯥꯁꯨ ꯌꯥꯎꯅ ꯆꯪꯂꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃꯠꯇꯗꯤ ꯍꯥꯠꯂꯝꯗꯦ꯫ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯀꯨꯔꯨꯛ ꯌꯦꯡꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯡꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯂꯥꯏ ꯉꯝꯕꯤꯒꯤ ꯃꯪꯂꯥꯟꯗ ꯎꯔꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯈꯨꯝꯂꯛꯇꯕ ꯑꯃꯗꯤ ꯃꯄꯥꯟꯗ ꯂꯥꯎ ꯈꯣꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯉꯝꯕꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ꯫ ꯊꯨꯅ ꯌꯥꯡꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯜ ꯑꯗꯣꯝꯗꯁꯨ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯅꯤ ꯊꯦꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕꯗ ꯅꯠꯇꯅ ꯃꯤꯍꯤꯡ ꯃꯅꯝ ꯐꯥꯎꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯁꯨ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯥꯒꯤ ꯁꯤꯡꯖꯪ ꯃꯆꯥ ꯑꯗꯨꯃ ꯌꯦꯞꯁꯤꯜꯂꯒ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗꯗꯤ ꯑꯀꯤꯕ ꯐꯪꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯂꯗꯨꯅ ꯏꯈꯦꯡ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯈꯦꯡ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕꯗꯒꯤ ꯆꯤꯡꯂꯥꯏ ꯉꯝꯕꯤꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯀꯌꯥ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯇꯨꯅ ꯃꯥꯁꯨ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅ ꯂꯥꯏꯌꯥꯝ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯁꯤꯔꯛꯄꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯁꯤꯕ ꯁꯣꯛꯄ ꯌꯥꯎꯔꯤꯕꯅꯤꯅ ꯍꯦꯟꯅ ꯁꯥꯎꯈꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯂꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌా ꯑꯗꯨꯅꯗꯤ ꯂꯥꯏꯌꯥꯝ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌా ꯑꯗꯨꯗꯒꯤ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯇꯨꯅ ꯏꯅꯨꯡ ꯉꯥꯜꯂꯛꯂꯦ꯫ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ ꯀꯌా ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯂꯗꯨꯅ ꯂꯥꯏꯌꯥꯝ ꯀꯌꯥꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯀꯌా ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯆꯤꯡꯊꯥ ꯈꯣꯝꯕꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯂꯗꯨꯅ "ꯏꯄꯥꯒꯤ ꯄꯥꯔꯤ, ꯅꯆꯤꯟ ꯅꯅꯥꯎ ꯆꯦꯟꯈ꯭ꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯅ "ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯌꯦꯛꯅꯕꯕꯨ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯆꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯆꯤꯡꯊꯥ ꯈꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯥꯏ ꯉꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯆꯥꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ." "ꯏꯃꯥ, ꯑꯩ ꯉꯝꯂꯣꯏ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯂꯣꯏ꯫ ꯁꯤꯔꯕꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯅꯤꯌꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯐꯥꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯆꯔꯝꯗ ꯆꯤꯛꯊꯠꯂꯝꯂꯒ ꯃꯆꯜꯕꯨ ꯀꯣꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟ ꯀꯌꯥꯅ ꯆꯦꯟꯈ꯭ꯔꯤꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯝꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯇꯥ ꯄꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯇꯤꯃꯦꯟ ꯇꯥꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯊꯛꯇ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯌꯥꯝ ꯑꯃꯗꯤ ꯂꯪꯁꯤꯜꯂꯛꯂꯤꯕ ꯇꯥ ꯀꯌꯥ ꯑꯗꯨꯅ ꯆꯤꯡꯂꯥꯏ ꯉꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯁꯥꯗ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯦꯟ ꯁꯅꯥꯅꯁꯨ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯆꯜꯕꯨ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯏꯆꯜꯗꯤ ꯃꯥꯡꯐꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯉꯥꯟꯊꯣꯏꯔꯤꯕ ꯊꯥꯖꯅꯤ꯫ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯜꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯗꯤ ꯅꯕꯨꯡ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯛꯎꯀꯣ꯫ ꯅꯕꯨꯡꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯒꯦ" ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯜꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯂꯥꯛꯄ ꯑꯗꯣꯝꯗ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡ, ꯅꯆꯜꯁꯨ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯏꯕꯨꯡ" ꯆꯤꯡꯂꯥꯏ ꯉꯝꯕꯤꯁꯨ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯕꯨꯡꯕꯨ ꯇꯥꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯇꯥꯟꯅꯖꯔꯕꯁꯨ ꯂꯪꯂꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯇꯦꯛ ꯑꯃꯗꯤ ꯆꯦꯜꯂꯛꯂꯒ
Jinglai ngambi wakhal tadana adumuk wanthakirami. Somdana Jinglen sana amuk hana mama mapa amadi makhoi khunja kaya bu phaduna thamliba mafam aduda laktuna miyoi kaya uboi udaboi hatpa hori. Makhoi mayam Jinglen sana busu phajinduna thamkhirami. Hingsabi kaya adubu phaduna hatlagi haina tawrakpaga lan bu pamjadaba lusingba adu thoraktuna mayam adubu yengladuna makhoi bu phajinduna thamlaga aikhoi gi leinunggi kaisum sangda sidriba phawa laknaduna thamgadabani. Handakti makhoi mayam adu lusingba adu kiwa adu yaduna hinghauri ba singsang lakpa chingtha khombi amadi Jinglen sanaduna tana hingsabi khara adubu phaduna puraklami. Lakpagi lambida Uzau amagi masada naptuna makhoi phimu setpa ani khak lumduna leiriba adu ure. Phimu setpa ani aduna leiriba adu lan bu pamjadaba lusingba manadi urami atei kanana su uramde. Madu ubadagi nokfe tawduna lan bu pamjadaba lusingba aduna Jinglen sanana Jinglai ngambi bu pamduna chongduna chatkhiba lambi adomda makhut haife thilamlaga makhoi punna pharakpa hingsabi kaya adubu puduna chatkirami. Phimu setpa ani adusu lumduna ngehak leiramlaga lan bu pamjadaba lusingba aduna makhut thilamliba mafam adomda chongduna chatkirami. Jinglai ngambi su kapna Panthau Balep namombu thadokduna mafam kaida chalabage aisu nakhoi hina tung ilake asumna kapna turoi ngaroi lakpadadi mama mapa amadi mabungna leptuna mangonda nokfe tawduna yenglaga leiramliba adu ure. Jinglai ngambi su nokfe tawduna mama mapa amadi mabungi manakta jensilai adubu ikhang khangaudana mama mapa amadi mabungbu matung adomdagi thangsang paiba makhoi khara laktuna luren kaktuna hatkirami. Jinglai ngambi tumlambadagi fatlongna khangau hogolai. Jinglai ngambi masa adu humangna pulup luptuna leirami. Sor adusu chawna honduna leijari. Adum nang ngehak leiramlaga mana leiriba ka adu koina asum yenglakpada phimu setpa makhoi ani maijau hogolaga leiramliba adu ure. Jinglai ngambi su hiplambadagi ka adugi saijin aduda phatlawna chongkhalaga naptuna leikhirami. Matung adomda makhol amatai haiduna yenglakpadadi hiptuna leiramba Jinglai ngambi na leiramdabaduda phimu setpa ani adu pakhaladuna koina ka adu senba thungna yenglamlaga mapal adumna chenthoki. Jinglai ngambi su adumna phimu setpa ani duna hek chenthokibaga yumthak adudagi chongtharaktuna thong adomda chenthorakpani. Adubu mapal adomdagi nupa masa ama changlakpaga mapa chanaraduna ani adu thongjaba aduda makok ani duwaine. Changlakliba nupa masa adu Jinglai ngambi lenga oigadaba nupa masa ama khak oirami. Nupa masa adudi na khibana maraipak adu paisinduna ayo nami to kai di yenglu chake asumna sauna ngang duna Jinglai ngambi te yengle hodabane si haiduna maraiba adu nana nupa masa adu te yengle wakhal lam khanglak laktuna nupa masa adu bo inthoklamduna chenkhige tawbaga nupa masa aduna phatlawna magi khudang adu phaduna kai de chenge tawrino masak ifa fujagai huran bi oramaline aikhoi mungdagi nangna ke hurarino si haiduna imung adom don silaga Ima o ima pabung neba kai de lege asumna lawrami. Jinglai ngambi su nupa adugi makhut adu mukladuna ai huran bi nate noi de ge ai kaisu huran de thado ai setke si haiduna nupa masa aduga thongjil aduda makhut adu kanna muknarami. Adumna leiringai phimu setpa ani adu changsilai mandu ubadagi Jinglai ngambi su nupa masa aduda makhongna phat lawna kausilai. Nupa masa adusu araiba ama oiramde. Mana pairamba Jinglai ngambigi makhut adu thadokduna kaurakliba adu phat lawna thaidoki. Adumna nupa masa aduna thaidokhibana kaurakliba adu palhaudre. Aduba Jinglai ngambidi makhut adu hek thadorakpadagi mafam adudagi chongduna chenkhi. Nupa masa adusu he huranbi nang chenkhibi yaroine si haiduna Jinglai ngambi bu tanakhirami. Phimu setpa ani adu nupa masa aduga Jinglai ngambi gana chenkriba adu yengladuna makhoi ani amuk yengnaduna lehorami. Jinglai ngambi si yong amagumna uzau amadagi uzau amada chongduna hekta cheri. Aduba nupa masa adusu uzau amadagi uzau amada chongduna Jinglai ngambi bu tanaraklami. Jinglai ngambi uzau amadagi uzau amada chongge tawbaga nupa masa aduna phat chongsilaktuna Jinglai ngambi bu pharami. Jinglai ngambi su phana kana nanthokna bo hotnaje
ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯆꯤꯡꯂꯥꯏꯉꯝꯕꯤ ꯃꯥꯒꯤ ꯃꯆꯤꯜ ꯇꯨꯝꯂꯕ ꯃꯌꯥꯁꯤꯡ ꯑꯗꯨ ꯈꯤꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒꯗꯤ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ "ꯍꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯅꯦ ꯍꯨꯔꯥꯟꯕꯤ, ꯂꯝ ꯍꯦꯟꯕ ꯍꯨꯏꯅꯥꯎ ꯌꯥꯝ ꯃꯥꯜꯂꯤꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯐꯤꯃꯨ ꯁꯦꯠꯄ ꯑꯅꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ "ꯑꯦ, ꯁꯂꯥꯏꯉꯝꯕ, ꯑꯗꯨꯝꯅ ꯇꯧꯒꯅꯨ" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯁꯂꯥꯏꯉꯝꯕꯅ "ꯏꯃꯥ, ꯃꯥꯁꯤ ꯍꯨꯔꯥꯟꯕꯤꯅꯤ. ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯀꯩꯅꯣꯝꯃ ꯍꯨꯔꯥꯜꯂꯒ ꯆꯦꯟꯊꯣꯔꯛꯄꯅ ꯑꯩꯅ ꯐꯥꯕꯅꯤ. ꯏꯄꯥꯒꯤ ꯁꯂꯥꯏ, ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦꯅꯦ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄꯨꯔꯛꯄꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯂꯥꯏꯉꯝꯕꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯁꯂꯥꯏꯉꯝꯕꯕꯨ ꯐꯠ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯒꯦ ꯇꯧꯔꯛꯄꯗ ꯑꯃꯨꯛ ꯁꯂꯥꯏꯉꯝꯕꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯈꯣꯡꯗ ꯈꯪꯐꯥ ꯐꯥꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯈꯔ ꯁꯥꯎꯅ "ꯐꯖꯅ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯆꯦꯟꯅꯤꯡꯕ꯭ꯔꯕꯅꯦ? ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯊꯝꯃꯨꯔꯣ, ꯍꯥ?" ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯗꯨꯅ ꯑꯃꯨꯛꯁꯨ ꯁꯂꯥꯏꯉꯝꯕꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯊꯔꯛꯂꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯃꯥꯏꯗ ꯐꯨꯖꯤꯜꯂꯛꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯗꯨꯅ ꯁꯂꯥꯏꯉꯝꯕꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯣꯠꯈꯤ꯫ "ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯃꯤꯠ ꯃꯉꯥꯜ ꯎꯕ ꯌꯥꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒ ꯁꯥꯗꯅ" ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯨꯟꯁꯤꯟꯒꯦ ꯇꯧꯕꯒ ꯆꯤꯡꯂꯥꯏꯉꯝꯕꯤ ꯍꯟꯗꯛꯇꯤ ꯏꯄꯥ ꯄꯥꯈꯠꯅ "ꯍꯦ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ "ꯍꯣ, ꯑꯩ ꯀꯩꯁꯨ ꯇꯧꯖꯔꯨꯏ. ꯅꯃꯤꯠꯇꯣ ꯄꯨꯟꯁꯤꯟꯕꯤꯒꯦ ꯇꯧꯕ ꯀꯣ" ꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯨꯟꯁꯤꯟꯒꯦ ꯇꯧꯕꯒ ꯁꯂꯥꯏꯉꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯥꯗꯨꯅ "ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯦ" ꯁꯂꯥꯏꯉꯝꯕ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯣꯔꯛꯏ ꯑꯗꯨꯒ "ꯆꯠꯂꯣ ꯑꯗꯨꯗꯤ, ꯅꯇꯣꯝꯇ ꯆꯠꯂꯣ" ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯝꯗꯒꯤ ꯆꯤꯡꯂꯥꯏꯉꯝꯕꯤꯕꯨ ꯐꯠ ꯏꯟꯊꯣꯛꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯩꯈꯤ꯫ "ꯁꯂꯥꯏ, ꯅꯨꯄꯤ ꯃꯆꯥꯁꯤ ꯄꯨꯔꯛꯎ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯕꯨ ꯊꯥꯡꯗꯨꯅ ꯃꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯂꯥꯏꯉꯝꯕꯁꯨ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯗ ꯌꯦꯡꯂꯗꯨꯅ "ꯁꯦ, ꯅꯃꯤꯠꯇꯨ ꯄꯨꯟꯁꯤꯟꯕꯤꯒꯦ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯂꯝ ꯏꯍꯦꯟ ꯍꯦꯛ ꯍꯦꯟ ꯁꯥꯔꯗꯅ" ꯑꯁꯨꯝꯅ ꯃꯆꯤꯟꯗ murum murum ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯈꯨꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯇꯔꯨ ꯇꯔꯨ ꯁꯂꯥꯏꯉꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯂꯥꯏꯉꯝꯕ ꯉꯥꯏꯍꯥꯛꯇꯤ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯁꯪꯕꯥꯟꯅꯔꯕ ꯃꯤꯠ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯕ ꯐꯤ ꯑꯗꯨꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏꯉꯝꯕꯤꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ "ꯆꯠꯂꯣ ꯅꯪ ꯊꯣꯛꯄ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯅ "ꯑꯦ, ꯀꯩꯅꯣ, ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ" ꯑꯗꯨꯒ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯗꯨꯅ ꯁꯂꯥꯏꯉꯝꯕꯕꯨ ꯊꯤꯔꯛꯏ꯫ ꯁꯂꯥꯏꯉꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯩꯗꯤ ꯈꯪꯗꯦ. ꯉꯁꯥꯏꯅ ꯅꯪ ꯅꯇꯣꯝꯇ ꯆꯠꯆꯒꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯅꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯣ." ꯆꯤꯡꯂꯥꯏꯉꯝꯕꯤ ꯁꯥꯎꯔꯗꯨꯅ ꯃꯆꯤꯜ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯒ "ꯑꯩ ꯆꯠꯂꯔꯣꯏ. ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ." ꯁꯂꯥꯏꯉꯝꯕꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯨꯗ ꯆꯤꯡꯂꯥꯏꯉꯝꯕꯤꯅ "ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ" ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯁꯂꯥꯏꯉꯝꯕꯕꯨ ꯊꯤꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯕꯨ ꯐꯠ ꯂꯥꯎꯅ ꯐꯩꯅ ꯄꯝꯈꯠꯂꯛꯏ꯫ "ꯏꯃꯥ, ꯀꯅꯥꯅꯣ? ꯁꯂꯥꯏ, ꯅꯪ ꯁꯂꯥꯏꯔꯣ?" "ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ. ꯌꯨꯝ ꯌꯧꯔꯒ ꯅꯃꯤꯠꯇꯣ ꯍꯥꯡꯗꯣꯛꯄꯤꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯖꯥꯎ ꯑꯃꯗꯒꯤ ꯎꯖꯥꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯂꯥꯏꯉꯝꯕꯒꯤ ꯉꯛꯁꯝꯗ ꯀꯣꯟꯖꯩ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯄꯝꯂꯝꯕꯗꯨ ꯊꯝꯗꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯤꯁꯨ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯤꯡꯂꯥꯏꯉꯝꯕꯤꯗ ꯌꯦꯡꯂꯗꯨꯅ "ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ?" ꯆꯤꯡꯂꯥꯏꯉꯝꯕꯤꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯃꯤꯄꯥꯏꯕ ꯀꯌꯥ ꯐꯥꯎꯗꯨꯅ
tingak nupi aduda yengduna lei. Khumlaktabadagi wa makha takhidre. Makhoina thongba thakpa tawduna makhoi puna chaminarami. Adubu nupi amadi nupa adudi jinglai ngambigi mataw adu kupna yengsinduna leirami. Aduga nupa aduna nupi masa sai horal mi hak leraga wari phajana saro. Haujiti ma khumloi. Matam mana leptana chakhibana namit ma sumayum changkhre. Ahingi matamni. Thongba thakpa loreduna makhoi puna chaba yaba khara chaminaramlaga. Salai ngambagi mama aduna jinglai ngambida amuksu maagi maming hanglami. Handaksu jinglai ngambi khumlaklamde. Salai ngambagi mama adusu jinglai ngambigi mataw adu khanglamare. Tapna sangsilaktuna jinglai ngambigi makokta tapna nanbiduna nokhe tawduna. Napi masa nangai khoibu kari susingna asumna themle. Jinglai ngambisu nupi adugi mataw aduda mabu pokpa mama jingtha khombibu ningsinglakduna kablaklammi. Aduna jinglai ngambina kaptuna laikhiba aduda nupi adusu tumina laikhre. Aduba tanja icha chadana salai ngambana as kapkalli siga ngasaigadi engoda game sathibaga sadana si hairaga thik launa masil adu makuna khumduna nolei. Salai ngambagi wadu tabada jinglai ngambi yamna sauna salai ngambada yengladuna he ngawba nana kai khange nasaktuga asumna hairamnaga jinglai ngambi mapal adumda thoki. Salai ngambagi mama pa animak phatlauna salai ngambada yengladuna ingit ama tawri. Salai ngambasu masil adu suktuna as ngamaroida chahi ahumgi angang machadawna aina mabu themkhidro. Adabu thinthade salai ngambagi mapa ibungo aduna ipagi salai nang si karam ngangna se habano nupi masa asi thenduna nang na mohana purakadawni. Si hairamnaga mapa adu mamai leithoki. Salai ngambasu tana mapal adumda tholakpadadi uri. Chauna masa mareng phanna hauriba ujaw adugi haitharakpa masa amada phamduna jinglai ngambi hanglaba atiyada tagup ngaliba thawan misa kaya adu yengduna leijarami. Salai ngambasu phallauna ujaw aduda chongkhalaktuna jinglai ngambigi manakta tapna phamthari. Jinglai ngambi yengthorakpada salai ngamba oirambadagi sintharamba mapi adu tapna taithoksi. Salai ngamba handakti tapna ingna jinglai ngambida yengladuna aidi isil inaw ani sujade maram aduna nangbu ujabada khangde aigi thamoida harauba nungaiba kaya ama phawbana nangonda ina karisu khandana ngangningba sakningba ngangbani nang sawningbro asumbani salai ngambagi thamoida phawriba harauba nungaiba kaya ado phongdokpa haitabada jinglai ngambida tatana khatnaba hauba amadi nungaini nungairoi haiba khanthadana ngangje saksabani. Adaba jinglai ngambidi mabu pokpa palen panthaudana tana mabungsu kaina khiba oibana salai ngambana hairakpa wafam aduda hena mathamoi sokhibani. Jinglai ngambi su tapna aigidi kanasu leitre aibu pokpa palen panthauda su natana aigi ibung manasu aibu thadokuna chatbikhrabi laibak thirabini aidi asi haiduna jinglai ngambi adu kablaklammi. Salai ngambasu kari hairaga jinglai ngambi bu themdoino haiba khangdraduna tumina jinglai ngambida munna yengduna leirami. Aduna layingi tapna jinglai ngambina aigi ming jinglai ngambi kawi aibu pokpa palem panthau amadi ibungna ibu thadokduna chakrabi kana leitrabini aidi si haiduna jinglai ngambi hihik launa amuk kapthurei. Salai ngambasu sor asangba ama hondokduna ai matungdadi nangna nungairoidaba wa amata hairogeba lao imungda changlase si haiduna jinglai ngambi bu themjinbirei. Jinglai ngambi su yaraduna salai ngambaga loinana imung adamda changlei. Salai ngambagi mapa ibungo aduna tapna jinglai ngambida yengladuna nupi masa aigi ming sathauba haina kawi ai taibang miyoiba amani aduga nama ibi masina henthoi sana haina kawi masu nangum labi hingjabi amani aikhoi anigi nungsi marina henkibana mafam sida lotuna isaga loinana aikhoi hum leijabani. Asumna makhoi wari kaya sabada natana magi matawlu singba amana tengbangna batharakpa warol adusu loina tamlami. Wari adu tarubadagi jinglai ngambidi hena kappa haibadu oikhre. Jinglai ngambida yengladuna sathaubana
Nupi masa kaptuna legadaba matam nate nangi thawna lingjal kaya ado yeknabagi mafamda utgadaba matamni si haiduna jinglai ngambi bu thawna hapirami aduna namit adudagi hauduna salai ngamba amadi jinglai ngambi ani bu sathauba amadi henthoi sanana matau karamna lanthingnagadaba amadi sakti karamna sizinagani haibana chingba kaya takwi tambiba hokre matam magi lepnaidraba khongsana asum lepa leita kanasu ngaibiramda chatkibana salai ngamba amadi jinglai ngambi makhoi animak mapung mari phana jawrakle henthoi sana amadi sathaubana makhoi anibu matik jana langi khulai amadi sakti sisinabagi maongna chingba kaya takwi tambirakpana ngasidi salai ngamba amadi jinglai ngambi makhoi animak matik jana mahai haiba haibadu oirami nongma ahingi matam amada jinglai ngambi bu mamit punsinduna salai ngambana puduna mafam amada puri jinglai ngambi su nongnokduna adumak salai ngambagi matung inajari khare laklabagi tungda yamna tapna jinglai ngambigi mamita puliba adu lawthokduna yenghanbadadi angakpani tagup ngaliba thawan misak kaya ama pulap matum tasinduna yamna ningthijana thoktuna leramliba adu uri jinglai ngambi fajaraba atiyagi sakta madu yengduna harauna nokjari adum lairingai salai ngambana jinglai nang kana koluko si haiduna jinglai ngambi bu phatlauna pokhali jinglai ngambi su tingak salai ngambada yengladuna kaino he angaba kaidun nang na ipuduise aduba salai ngamba hanglibo hangadugi pakhum piramdana wanglabu uzaw amada phallauna chongduna uzaw adugi maton adu yamna yangna kakhale aduna wanglabu uzaw adugi maton yauraduna mana lepliba masa aduda phamduna ningthiraba saktamado makhoi ani punna yengminarami aduba salai ngambade harauna nokjariba jinglai ngambida mamai kupa kawu makhai yengduna leijari jinglai ngambi bu hek ahanba thengnaba namit adudagi salai ngambagi thamoida lona ngasi fawba jinglai ngambi bu lacharakpani ngasidi magi thamogi wafamado phongdoklage khaladuna tapna jinglai ngambigi khudang adu paiduna manakta singsili aduga jinglai ai nangbo thamok sing nusi matam kuirabasa nangbu lona yengjaraga aigi thamoi penkhibani jinglai ngambidi ingangakna salai ngambada yengduna leiri asengbani jinglai nanga ahanba thengnaba namit ado wa adu haiba nangdringai da henthoi sanana imagi pari khonglei thuna imagi nakta lao asumna karopagi khonjal amatari phana thamna laklabasu mamagi sakti gi matikna kaurakpa oibana jinglai ngambi amadi salai ngambadu taraduna mafam aduda kuina panthadre thuna yangna mayu mai kai tamna halaklami mayu mongwa maraya yobagadi sathauba amadi henthoi sana macha anibu kaushinduna makhoi mari puna wari ama sanarami sathaubana ipagi imo nangbu poko palem panthau amadi nangi nabungda natana nakhoi gi jati kaya ado ngasi fawa shuklaba leinungi kaisum sang manungda phajinduna thamli haina aigi itaw luchingba aduna paujal pirakle asumna paudam lei jinglai ngambidi mabu poko palem panthauduna tana mabungsu ngasi fawa hingli haiba pawa si tabada mabuni nungsiraduna kablaklam henthoi sana sangsilaktuna jinglai ngambigi sintharakliba mitlu pirang ado tapna taithokpiduna makokta nungsina nanbiraga henthoi sanana imagi imo kaptuna leigadaba matam nate yeknabagi mafamda aikhoigi thawna lingjal kaya utpagi matam ado yoksilaklabani si haiduna jinglai ngambibu themjinbirami sathaubana taribra mama ipagi bungo ibema nangsuta hayeng ipagi marup luchingba aduna lakpagi lambida ngaiduna lona ikhoina makhoigi marakta tinsinduna bandi oina phajaliba makhoigi manak yaunaba changadabani asumna hairi adamna hainaduna ahing aduda makhoigi pugadaba khutlai kaya sem saba loikre jinglai ngambidi mama mapa amadi mabungu bandi oina phajinbagi laman makhutmakna singlani khalubada mathamoi adu pena haraujarami adubo hangduna thamliba thongnaw adudagi salai ngambana matomta amakpa yawda thokliba thajama bu yengduna leiriba aduri jinglai ngambi mapal adomda tholakduna salai ngambana famliba manak aduda jangsilaktuna masu tapna phamthare salai nang kaidorage ngasai dei walang amata ngangjriba dubo
ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯁꯂꯥꯏ ꯉꯝꯕꯁꯨ ꯆꯤꯡꯂꯥꯏ ꯉꯝꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯇꯞꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯥꯟꯐꯝꯁꯤꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯕꯨꯡꯁꯨ ꯊꯦꯡꯅꯔꯅꯤꯀꯣ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤꯀꯣ ꯃꯁꯤ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ ꯆꯤꯡꯂꯥꯏ ꯉꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯂꯥꯏ ꯉꯝꯕꯕꯨ ꯃꯇꯝꯕꯥꯛꯇ ꯃꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯍꯜꯂꯒ ꯁꯂꯥꯏ ꯉꯝꯕꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯁꯥꯟꯅꯅ ꯆꯤꯡꯂꯥꯏ ꯉꯝꯕꯤꯅ ꯁꯂꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯂꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯥꯏ ꯉꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯂꯥꯏ ꯉꯝꯕꯒꯤ ꯃꯁꯥꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯔꯗꯨꯅ ꯁꯨꯛꯊꯔꯝꯕ ꯁꯂꯥꯏ ꯉꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈ꯭ꯔꯦ ꯆꯤꯡꯂꯥꯏ ꯉꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯁꯂꯥꯏ ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯂꯥꯏ ꯉꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯥꯊꯧꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ป้ꯥꯏꯗꯨꯅ ꯁꯥꯊꯧꯕꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯥꯊꯧꯕ ꯍꯦꯟꯊꯣꯏ ꯁꯅꯥ ꯑꯃꯗꯤ ꯁꯂꯥꯏ ꯉꯝꯕꯗꯨ ꯅꯠꯇꯅ ꯆꯤꯡꯂꯥꯏ ꯉꯝꯕꯤ ꯃꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯇꯨꯅ ꯁꯥꯊꯧꯕꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯪꯅꯕꯤ ꯂꯣꯟꯗ ꯎꯆꯦꯛꯀꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯕ ꯑꯃꯈꯛ ꯁꯥꯊꯧꯕꯅ ꯈꯣꯡꯂꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯃꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯈꯔ ꯊꯥꯗꯔꯝꯃꯤ खरा चटपगा लुचिंग अदुना मागी मनाई मसन कया अदु येंगलदुना तारिब्रा इचासा इनाउसा लमसांग लाकपगी आइसु वारे नखोइसु वारम लगनी अदुना ngahak mafam swaida ngaihakti awa pothakhise asumna haire lusingba aduna thadaramba fijol mari ado thuna sesenduna sathauba henthoi salai ngamba amadi tingai ngambi makhoi mari su lanmi kaya adugi marakta yausinki madu uraduna lusingba aduna magi lanmi kauksinba saduna sathauba henthoi salai ngamba amadi tingai ngambi makhoi mari bu kauksinduna wafam khara lona hairami ida Horen na tauna kalak kanjaw bulusing bataru aduga punna wata na ringi matamda itaw khoi na chalaga bandi oina fazliba makhoibu thadoktuna lan gi sem sabiram wata na bolorega thorpa matamda ekhoi pulak punsinduna makhoi gi mathakta landarasi asamna wari khara thuna sanaraga mana chaliba khongsil adu amuk makhata na khongshan khirami adumna lepa leitana asum lakpana Lusingba makhoi taret punna wata nagadaba mafam adu yauraduna lona konung adugi matai oirapna leiriba sukna mamlaba leinunggi kaisum sang adu tamna sathauba henthoi sana salai ngamba amadi jinglai ngambi makhoi mari sangsilai leinunggi kaisum sang adugidi thongba adu sathauba amadi salai ngamba apa masa ani changduna phakaiduna phuktoklaga henthoi sana ga jinglai ngambi ga manung adu thajin khirami asum changlakpadadi Hingsabe kya phajinduna thamlamliba du uri jinglai ngabisu leiramliba mayam aduda yengduna asum lakpada mabu pokpu mapa ibungo chingsang lakpa amadi mama ibe maching tha khongbida natana mabung ibungo chinglen sanaga su thengnare matam sangna unarudraba mama pa maja makhoina amuk hana unaba phangjabada makhoi punna konaduna kapminarami asomdana lusing batare ado watana baloreduna Nungaina matam len khise hainaduna jagoi isai kya tauduna harau nungaina matam len duna leithokli sathaubagi marup lusingba aduna hanadagi sinduna thamlaba tawsinaba lalong kaya ama taktuna makhoi punna harauna matam len duna leithoklami matam sangna unarudraba mapa mama mabung makhoi punna ngasi unaba phangjaba sida mabuk ningi awa nungaiba kaya pawminajari adunna leiringai Asiba lanmi kaya surung manung aduda thadarai aduga sathaubana ikheng sing adu thakduna nakhoi gi napangal hengal halo asumna haire matam kaya dagi charak thalaktraba hingsabe kaya ado
ngasina haunana ikheng thakpo phangjabada haraubagi pankhei lekhidre sathauba amadi henthoi sana makhoi anibu singlai ngambina mabu pokku mapa mamagi maphamda saktaklami singsang lakpa mamitagi mapi taaduna kapna makut ani lonaduna sathauba amadi henthoi sanagi maphamda khoiramjaduna itauna ikhoibu amuk hana pokpirabani sikhrabra hinglibra khangkidraba ichanupibu sembi sabiduna matik jarabi sakti lerabi mapung pharabi hingchabi ama ohenbiduna aikhoigi mitmangda amuk hana lefanbibagi itaw amadi itawgi loinabibu hainingai leitana thagaba phongdokjari si haiduna kapjarami singsang lakpa mahangna khoiramkhibadagi leiramliba hingsabi kaya adusu sathauba amadi henthoi sanagi maphamda khoiramjari sathauba singsang lakpa bu hogatpire aduga itaw adumna haibigano aikhoi amatane haibase phattaba ahenbada pamba mokhoigi maphamda aikhoi punna lingjan manana lepminaduna utkadabani asumna sonthauraba kayagi thauna hapa wahai kaya aduna hanthauraba thauna kaya sathaubana hingsabi kaya adugi maphamda bibirami adunna leiringai salai ngamba chensilaktuna panthau matang matam chapchari korong masu nongsup jingsang pangkhre asumna paudamnare salai ngambagi paw adu hekta baga hingsabi kaya adu lona tholaktuna sana thongwangma aduda lumduna leikhre adunna leiringai sathauba marup lusingba adugi khomui lanme kaya adusu hanadagi khulai kaya sem saduna leirambana tholakliba hingsabi kaya aduda masa na pamjaba khulai kaya khandana pibirami adumna phatre khaluba layamgi charol surol kaya gi marakta amade phattaba makhoigi misangda lei khaluba miyoiba kaya gi marakta makhoigi tengbang biba amade phajilluraba makhoibu thadoktuna laman singngbagi maina chakliba makhoida laman singnaba tanja ama pibiba adu urubada hingsabi kaya adudi hena harau nungai jarami adumna makhoi amata oina lumduna leiringai lanbu pamjadaba lusingba adu tholaktuna landanaba matang matam chap jare haiba ingit ama pirakpadagi lumduna leiramba hingsabi kaya amadi sathauba henthoi sana salai ngambada natana mathamoida barlogi mahidagi hena wangna chakliba chinglai ngambi makhoi punna kalakmi haujawraba lusingba taruk adugi khongmi lanmi amadi lusingba taruk adugi mathakta landarami hanadagi sem saduna lehauba oidabana makhoi lusingba taruk adugi khongmi lanmi kaya adu asum siraklami magi imung manung tokhai na tahan khibagi mairina masa thungna chakliba chinglai ngambisu mana thengna ba khudingmak lemna amata thakidre tamthina loina makhalami sathaubagi marup lusingba masamaksu lanpham aduda yausilaktuna magi khongmi lanmi kaya aduga loinana lanpham aduda tengbang labadudadi mikupta kalak ni haujawraba lusingba taruk adugi khongmi lanmi kaya ado tumna sikhibana lusingba taruk aduda ngai haure kalak ni haujawruba lusingba taruk adubo singsang lakpana magi khonja kaya gi machinjak oijaro haina yathang tau thaduna makhoi tarukpu hingsabi kaya changduna machet set chetuna chathokirami aduna lantham adu mai pakladuna lanbu pamjadaba lusingba aduda kanglup taret ki punna lusingba haibadu ohenbirami tongan tawraba sathauba henthoi sana amadi salai ngambabusu hingsabi kaya aduga punna chatkiduna mongbo loksapta nungaina leikhre salai ngamba amadi chinglai ngambi anisi nungsi mari leinai khanglakpadagi singsang lakpa amadi sathauba makhoi ani yanaduna bacha anibu harau nungaiba kaya ga loinana chauna luhongbirami luhongbagi kumhai edu loreduna salai ngamba amadi chinglai ngambi makhoi anisu amakpa yawda tholiba thajamabu yengladuna nungai raba wari kaya sanaduna leirami nupi nangse hingsabira karino chinglai ngambi di ingangakna salai ngambada yengduna karina nupa nangna nganglibadubo asumna hangje amuksu hana salai ngambana nangse hingsabini haibasu yaroi miyoibani haibasu yaroi ko asumna hairi ho karino mari makhom samnadaba wafam kaya haibiribadubo nupa nangbo ngawrabraba salai ngamba handakti chinglai ngambibo manakta nakna jingsili aduga tapna nupi nangse hingjabira nungsibira chinglai ngambi su ikaina nafhe tawduna
salai ngambada yengladuna khangdene aise nupa nang amta hairauni aise hingjabira nungsibira haibado asumna nokladuna hairi salai ngamsu nokfe tawduna nangde huranbine huranbi asumna hairi jinglai ngambi su noklambadagi chap leptuna magi nupada munni yenglaga kari haiba asumna hangi salai ngamba su nokladuna nangde huranbine haiba jinglai ngambi su sauningladuna salai ngamba bu yamna sauna inthoklamduna imung tamna changki jinglai ngambi na yamna sauna changkhriba do yengladuna salai ngamba thawai tana noktuna leja horami